Howjuk Mayam the Kudol Tamjari, Mi Poloifam, the Crematorium. Hainabalay, Aki Bahabs Wakalay boy, Aki Bahabs, Mipum Kudimakta, Loina Mokfawi. Asim Tokiwari Imayam the Kudol Tamzage. I am no lunatinaba, Imanaba Malay. Maming the Paloroge. Ma, like in Shit Karakarale. Lion Tiran Katam do not ma Karakara, my was harvest of home. My Banu Pavlapaki Mayamna, Sumichimi had in the year, but the Timothy Army. None of the Lion Shinabatara Sumaha, in Kalaliba Pakamas Armani, like Lysusu Tamiba. Matam Karamoko, Manungi Mina, Mahase, like Lysufatam Kisano, Angan Willi had no Magi Liat and Simpirame. Matamda, a whole class of 11 Carapa to Togian Adroidene. No, I couldn't moment the Sazas in Hove. Masumana was in the help of the Kakan de Godumare, a Hoi Sasamine. Matam do Mokugi Yum Kanasari, Mogi Yum Sari, but number Moragama, I could him that Dumle. Mito, I couldn't have Tomahor Matam that ma, Mamito, Morong, all of the I can't play Kami Magimum do that. I know Masarum do not Ba, Kidor again. Hansen has no Kobudo, Masum Komate, Mamito don't pay. My Mundu, but I keep on Powell. I left Shivama many Kanduna Kumaho to Moon the Salaga, Mama Hotway, my mother Wari Pumatami. Mumana so I won the hair, ask Calavino Quinus how to Pizzerino. Madis has Absadana, eat a put on the Savia Davane, Nari Powers Agan on a higher candidate. I can't wish in my Vitamina. The Mikarini Lorgadi, a quick 11 exam Matamore, a memorat cell. Millie bro, you must have gone again. Bro, I know Panaquina Koro Power, can after Kumote. I manunga Numsangi, Imana Vigatan Nachangi. Madi, Hamunga Fazani Hipaga, Mamito, Armulario. I know cover. Ba, Numjan Katarbo, I know Gostabro. Mark the Kumote, I know Masano Mohude. Ba, no, I like Kunrobo. Say, what to is now over? Say, right, Tabro, Holo. Hogolo, I Imagmato to Uraga, Mitaki Pitare. Tawasam White, Amushu Kanzare, Karino animal on the Sasasi Hogo. Kari Sasariba, a column that I am no mighty. Is had an inum about Masupare. I not a Sicarino, I can't be. Asuna, Madi Famuda, Adum Jata, and Nahore. Saxumo Matazade, Mama, no Magi Ishinkarakatane, Mount the Invitation. Asumna, a quick by Katava Sulaker, by Katava Loramatum, Tamamuki Matundama, Krakarawangi, Yan Krakaralai. Hana the Ikusu Krasunuje, Tamamuma Pantokta with the Gidi, Moro Moroga, a documentic faze. Some Firanza, Nupada Nopani, Wang Sawi, Atubu, Magis of Hondo, over the Kitan Kotak Java, Amatifawi. Handamutimaha, Sap Tapodi and the Cure Lore, Narigata and the Sartre, Numito, any sister country. Limits up you matamdene. 80 Imana Bani Kanduna, Magicata Zalubani, Adus up Patamati, Madi, Magicata, Makota Tangshan and Iparka, high in the home the channel of Remy. Able to over the Shadi and the contact shower, a keep on the Sapone, Mahalaga, Tang the Mutame, Tang the Tanga Matunda, Makota Nido, Lonzanagraga, Wana Tankane, a little Makada Muhitari, Lin the Zapadona Masada, Tia Magi from under the cellar. The keep of hurry. Mana, I lay Hamsa, Kongabani, Udabani, last one I would in a complicani, I can't say. Ay, you may yoga. Mana Tokyo Mam Singana, Meta, Sanshang Launore. Some Kanzaloga Akiva Hawk. Adubo, Lunatina Imana Kobanina. A young toy in the Hansenaki with the power tree. Ashuna, no make Kernigi Matunda, Mala Agating. That's a three number. Mana one kite sa kanya mana one kite na with ay kantare mabu simbiba bagi lagi marine na ba adugi manakta sa kadam na sa ay dum khangi oh pare sa turo numito madu sakre matangi numito ne ay na mauna yana sa pane aruda mamanas mahare madi moy panthogi lai harau bale na section ne masila yu pizol home ne na ay na muhangi Kiam Tiang Pizano Mana Kangdira Taki was done on but the parent Mamma Puido, I like the lucky Jimmy Law.
ꯑꯗꯨꯗꯒꯤ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯦ ꯌꯨꯝꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯄꯗꯗꯤ ꯃꯣꯏ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯥꯈꯣꯏ ꯃꯣꯏ ꯕꯥꯈꯣꯏ ꯐꯤ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯪꯕꯗ ꯑꯃꯗꯣ ꯂꯥꯏ ꯑꯗꯨꯝ ꯇꯣꯡ ꯂꯩꯔꯦꯌꯦ ꯅꯣꯏꯁꯨ ꯆꯠꯂꯁꯤꯔꯥ ꯑꯩꯅ ꯑꯧ ꯌꯥꯏꯌꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯦ ꯃꯐꯝꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯏꯃꯥꯟꯅꯕꯗꯣ ꯏꯕꯨꯙꯧꯒꯤ ꯃꯇꯧꯒꯨꯝ ꯊꯦꯛ ꯊꯦꯛꯇꯅ ꯂꯥꯏꯔꯦꯟꯒꯨꯝ ꯂꯥꯏꯁꯪꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯈꯨꯃꯟ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯔꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯕ ꯂꯥꯛꯄ ꯅꯨꯄꯥ ꯈꯔꯅ ꯃꯥꯕꯨ ꯃꯊꯛꯇ ꯄꯨꯈꯠꯂꯛꯏ ꯃꯊꯛꯇꯁꯨ ꯊꯦꯛ ꯊꯦꯛꯇꯨꯅ ꯃꯕꯨꯛꯅ ꯁꯦꯠꯂꯒ ꯆꯠꯂꯛꯏ ꯑꯩ ꯃꯇꯧꯗꯨ ꯎꯕꯗ ꯏꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯄꯟꯊꯧꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯆꯤꯟꯗ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯀꯟꯕꯗꯒꯤ ꯏꯃꯥꯟꯅꯕꯗꯣ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯂꯦꯛꯊꯈꯤ ꯃꯇꯧ ꯑꯗꯨꯗ ꯄꯟꯊꯧꯅ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯨꯕꯨ ꯐꯤꯚꯝ ꯑꯗꯨꯗ ꯊꯝꯂꯝꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯇꯣꯡꯉꯛꯇꯨꯅ ꯂꯥꯛꯄ ꯒꯥꯔꯤꯗꯨꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯂꯦꯛꯑꯦ ꯑꯁꯨꯝꯅ ꯑꯍꯤꯡꯗꯣ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯏꯃꯥꯟꯅꯕꯗꯣ ꯑꯌꯨꯛꯇꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯆꯤꯡꯅꯗꯨꯅ ꯃꯔꯝ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯕꯤꯗ ꯀꯣꯟꯖꯜꯂꯒ ꯑꯣꯏꯅ ꯀꯞꯄꯛꯏ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯁꯦ ꯍꯥꯏꯌꯣꯕ ꯀꯩꯗꯧꯔꯒꯦꯕ ꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯑꯄꯪꯕ ꯃꯤꯅꯦ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯄꯥꯏꯗꯕꯁꯦ ꯃꯤꯅ ꯑꯣꯟꯊꯣꯛ ꯊꯤꯅ ꯂꯥꯛꯆꯈ꯭ꯔꯦꯗ ꯑꯩ ꯃꯥꯅ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯪꯉꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡꯁꯦ ꯑꯩꯕꯨ ꯂꯩꯒꯤ ꯂꯣꯕ ꯍꯨꯞꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯇꯣꯡꯂꯤꯕ ꯏꯕꯨꯙꯧ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯅ ꯄꯟꯊꯧꯅ ꯍꯥꯏꯕꯤꯔꯒ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯤꯡꯈꯪꯒꯤ ꯂꯍꯧ ꯍꯨꯞꯂꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯁꯛꯇꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯧꯍꯧꯔꯒ ꯑꯩꯕꯨ ꯈꯨꯃꯟ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯕꯤꯈꯤ ꯏꯕꯨꯙꯧꯁꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯆꯝꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯣꯟꯖꯜꯂꯒ ꯀꯞꯄꯛꯏ ꯑꯩꯅ ꯃꯥꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯅꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯁꯛꯇꯤꯗ ꯉꯥꯛꯇꯅꯤ ꯂꯩꯅꯔꯤꯕꯁꯦ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯁꯛꯇꯤꯗꯣ ꯍꯟꯖꯤꯟꯒꯅꯤ ꯄꯥꯝꯕꯩ ꯑꯃꯈꯛ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ ꯀꯔꯝꯕ ꯄꯥꯝꯕꯩꯅꯣ ꯅꯪꯒꯤ ꯁꯛꯇꯤꯗꯣ ꯍꯟꯖꯟꯅꯤ ꯍꯥꯏꯇꯥꯔꯗꯤ ꯄꯨꯝꯅꯃꯛ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯄꯥꯝꯕꯩ ꯍꯥꯏꯕꯕꯨ ꯊꯥꯡꯁꯦ 8ꯀꯤ ꯊꯥꯡ ꯑꯃ ꯁꯥꯔꯒ ꯃꯥꯒꯤ ꯃꯤꯇꯝ ꯁꯥꯔꯒ ꯊꯤꯟꯗꯣꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯍꯜꯂꯛꯀꯅꯤ ꯑꯗꯨꯗꯤ ꯁꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯅꯪꯅ ꯀꯞꯄꯒ ꯂꯩꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯩ ꯑꯃ ꯂꯩꯔꯒꯗꯤ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯊꯥꯡꯁꯦ 8ꯀꯤ ꯊꯥꯡꯁꯦ ꯇꯔꯥꯏꯅ ꯁꯥꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅꯣ ꯍꯥꯏꯁꯦ ꯁꯥꯗ꯭ꯔꯤꯉꯩꯗ ꯁꯥꯖꯒꯦ ꯍꯥꯏꯅ ꯊꯥꯡ ꯁꯥꯐꯝꯗ ꯆꯠꯇꯨꯅ ꯕꯥꯇꯣꯟ ꯍꯥꯟꯅ ꯇꯧꯔꯨꯒꯗꯕꯅꯤ ꯑꯗꯨꯒ ꯊꯥꯡꯁꯦ ꯅꯨꯃꯤꯠ ꯈꯛꯇꯗ ꯊꯥꯡ ꯑꯁꯤꯕꯨ ꯁꯥꯒꯗꯕꯅꯤ ꯀꯩꯒꯨꯝꯕ ꯌꯨꯝ ꯃꯥꯡꯕ ꯈꯣꯠꯄ ꯌꯥꯎꯔꯕꯗꯤ ꯊꯥꯡ ꯁꯥꯐꯝꯗ ꯆꯠꯇꯨꯅ ꯍꯩꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯀꯣꯛꯇꯒꯤ ꯍꯧꯅ ꯑꯃꯨꯛ ꯁꯥꯒꯗꯕꯅꯤ ꯁꯥꯕꯒꯤ ꯃꯇꯝꯁꯤꯁꯨ ꯊꯥꯡꯁꯦ 8ꯇ ꯁꯥꯕ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯊꯥꯡ ꯑꯁꯦ ꯑꯆꯝꯕ ꯊꯥꯡ ꯅꯠꯇꯦ ꯊꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯍꯦꯛꯇ ꯄꯪꯊꯝ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯝꯕ ꯃꯐꯝ ꯆꯥꯅ ꯊꯝꯒꯗꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯂꯨꯕ ꯊꯥꯡꯅꯤ ꯑꯁꯨꯝꯅ ꯊꯥꯡ ꯑꯗꯨ ꯁꯥꯔꯨꯔꯦ ꯊꯥꯡꯗ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯐꯅ ꯀꯨꯏꯅ ꯆꯪꯉꯤ 4-5ꯔꯛ ꯌꯨꯝ ꯃꯥꯡꯕ ꯌꯥꯎꯔꯛꯄꯗꯒꯤ ꯊꯥꯡ ꯁꯥꯕ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯍꯟꯅ ꯍꯧꯈꯤ ꯀꯥꯏꯅꯊꯪꯗꯗꯤ ꯃꯥꯏ ꯄꯥꯛꯅ ꯊꯥꯡ ꯑꯗꯨ ꯁꯥꯈꯤ ꯊꯥꯡ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅꯗꯤ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯕ ꯃꯤꯁꯛ ꯑꯃꯒ ꯃꯨꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏꯅ ꯄꯥꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝ ꯂꯣꯏꯅꯗꯨꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯛꯑꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯆꯦꯒꯤ ꯐꯣꯟ ꯂꯥꯛꯈꯤ ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯗꯣ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯌꯥꯎꯔꯦ ꯑꯩꯅ ꯍꯪꯉꯛꯈꯤꯒꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕꯗ ꯍꯪꯕ ꯆꯠꯂꯤ ꯏꯃꯥꯟꯅꯕꯗꯨꯅ ꯚꯥꯏ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯑꯩꯅ ꯄꯥꯕꯨꯡ ꯍꯥꯏꯗꯤ ꯃꯥꯅ ꯈꯨꯝꯃꯛꯏ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯅꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯌꯦꯡꯉꯨꯕꯗꯨꯗ ꯂꯥꯏꯗꯣ ꯅꯤꯡꯊꯤꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯍꯥꯏꯕꯗꯤ ꯁꯪꯇꯥꯏꯅꯕ ꯉꯝꯗ꯭ꯔꯗꯤ ꯄꯥꯕꯨꯡꯅ ꯁꯪꯇꯥꯏꯅꯕꯤꯗꯣꯏꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯄꯥꯕꯨꯡꯅ ꯁꯪꯇꯥꯏꯅꯕꯤꯌꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ
ꯌꯥꯗꯦ ꯅꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯂꯥꯛꯂꯒ ꯑꯩꯒꯤ ꯂꯥꯏꯁꯪꯁꯤꯗ ꯉꯝꯖꯕ ꯁꯦꯟꯖꯥ ꯀꯠꯇꯨꯅ ꯕꯥꯇꯣꯟ ꯇꯧꯔꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯌꯥꯏꯌꯦ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯏꯆꯦꯗ ꯋꯥꯔꯝ ꯄꯨꯝꯕ ꯐꯣꯟ ꯇꯧꯗꯨꯅ ꯇꯝꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯏꯕꯥꯏꯗꯣ ꯂꯥꯛꯏ ꯃꯩꯔꯥ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯀꯠꯇꯨꯅ ꯊꯧꯅꯤꯖꯔꯕ ꯃꯇꯨꯡ ꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯗ ꯆꯠꯂꯣ ꯍꯥꯏꯔꯛꯈꯤ ꯏꯕꯥꯏꯅ ꯃꯥ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯒ ꯏꯕꯥꯅꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯆꯠꯃꯤꯟꯅꯈꯤ ꯑꯩꯅ ꯃꯃꯥꯡꯗ ꯊꯧꯏ ꯑꯗꯨꯒ ꯃꯥꯅ ꯃꯅꯤꯡꯗ ꯇꯣꯡꯉꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯇꯣꯡꯉꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯊꯧꯅ ꯐ꯭ꯔꯟꯠ ꯃꯤꯔꯔꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯕꯨ ꯏꯃꯥꯟꯅꯕꯒꯤ ꯅꯥꯀꯟꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯕꯗꯧꯅ ꯎꯏ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯒ ꯀꯅꯥꯅꯣ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯏꯃꯥꯟꯅꯕꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯩ ꯄꯥꯈꯠꯅ ꯀꯩꯁꯨ ꯇꯧꯗꯦꯗ 이만나보더나 파래 아두지 타오러 아이 미혼 땅땅 쫑키 아무 타고 하위 한닥디 아이 프라미러라 아무 하나 영물래 숨 타락거나 아쿠시 그게 좀더 여래 통갈래기 짱럭거디 하우나 이만나보다 마민 마나 올라가 인코기 모ong도다 숨 예미 아이 이만나보드기 모ong도 헤헤나데 아목수 가사기 가리 만ung도 우키바 하이브디 이만나보드기 나간다 가나고마 마팜바다 아두 어묵 닝싱에 ꯑꯩ ꯏꯁꯥꯗ ꯍꯦꯟꯅ ꯍꯩꯅꯗꯕ ꯐꯥꯎꯔꯛꯏ ꯑꯩ ꯍꯩꯅꯃꯟꯗꯕꯗꯒꯤ ꯏꯃꯥꯟꯅꯕꯗꯨꯗꯒꯤ ꯈꯣꯡꯀꯥꯞ ꯈꯔ ꯍꯪꯒꯠꯅ ꯆꯠꯈꯠꯂꯤ ꯑꯩꯈꯣꯏ ꯏꯆꯦꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯐꯠ ꯂꯥꯎꯅ ꯀꯥꯈꯠꯂꯤ ꯑꯩꯅ ꯃꯥꯁꯨ ꯆꯪꯉꯛꯑꯣ ꯍꯥꯏꯕꯅꯤ ꯃꯉꯛ ꯈꯛꯇꯪ ꯅꯣꯝꯃꯒ ꯆꯪꯉꯛꯈꯤꯔꯣꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏ ꯑꯩꯅ ꯏꯆꯦ ꯑꯃꯨꯛ ꯀꯧꯏ ꯏꯕꯥꯏ ꯑꯃꯨꯛ ꯀꯧꯏ ꯇꯧꯔꯒ ꯁꯨꯝ ꯆꯪꯉꯛꯄꯗ ꯀꯅꯥꯝꯇ ꯈꯨꯝꯃꯛꯇꯦ ꯃꯣꯏꯒꯤ ꯂꯝꯌꯥꯏ ꯌꯧꯔꯛꯄꯗꯗꯤ ꯏꯕꯥꯏꯒꯤ ꯃꯆꯟꯅꯨꯄꯤꯗ ꯎꯄꯨ ꯃꯊꯛꯇ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯩꯅ ꯈꯪꯕꯣꯏ ꯂꯥꯛꯄ ꯏꯆꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯕꯗ ꯏꯕꯥꯏꯒꯤ ꯃꯆꯟꯅꯨꯄꯤ ꯂꯤꯟꯊꯣꯏꯗꯤ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯒ ꯃꯆꯤꯟꯕꯥꯟꯗ ꯀꯔꯛ ꯆꯤꯛꯁꯤꯟꯅꯔꯒ ꯃꯈꯥꯗ ꯆꯣꯡꯊꯔꯛꯏ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯍꯥꯏ ꯂꯤꯟꯊꯣꯏ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯂꯤꯟꯊꯣꯏꯗꯤ ꯀꯩꯝꯇ ꯈꯨꯝꯃꯛꯇꯦ ꯃꯥꯒꯤ ꯃꯃꯤꯠꯇꯣ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯒ ꯃꯅꯤꯡꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ ꯇꯟꯖꯥꯗꯨꯗ ꯏꯆꯦꯒ ꯏꯕꯥꯏꯒꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯃꯤꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯄꯥ ꯆꯞ ꯆꯥꯅꯅ ꯃꯥꯕꯨ ꯊꯦꯡꯅꯩ ꯃꯥꯕꯨ ꯑꯃꯨꯛ ꯐꯥꯔꯒ ꯂꯝꯌꯥꯏꯗ ꯄꯨꯁꯤꯜꯂꯛꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯤꯀꯨꯞ ꯈꯔꯗ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯂꯤꯟꯊꯣꯏꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯊꯦꯛꯇꯣꯛꯂꯒ ꯀꯟꯅ ꯃꯨꯛꯂꯒ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯆꯧꯕ ꯈꯣꯟꯖꯦꯜꯅ ꯀꯟꯅ ꯁꯪꯂꯒ ꯃꯨꯛꯂꯛꯏ ꯇꯟꯖꯥꯗꯨꯗ ꯏꯅꯦꯁꯨ ꯊꯣꯔꯛꯏ ꯂꯤꯟꯊꯣꯏꯒꯤ ꯃꯆꯦ ꯑꯍꯜ ꯁꯣꯅꯤꯁꯨ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯤꯟꯊꯣꯏꯕꯨ ꯐꯥꯏ ꯇꯟꯖꯥꯗꯨꯗ ꯏꯕꯥꯏꯅ ꯏꯃꯥꯟꯅꯕꯗꯣ ꯆꯪꯉꯛꯑꯣ ꯍꯥꯏꯌꯣ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯑꯃꯨꯛ 이바이 좀 곱슬로 용기 미나 곱슬들이 쌍나다 말래 아이 와이두다 이바이 간 따르나 마팔토두나 이마나부도 곱신게 이마나부도나 아이고 한치부나 파르트라 캉데니 이마나부도기 와이두 따보다 아이소 아이라고 컴호데 아이코시는 마판에 돌아가 라오 정오 나살막니 칼라가 힘위다베 야다베니 아코시기 와이두다 헥톡 ꯉꯝꯗ꯭ꯔꯗꯨꯅ 이문데 쌍나이 단자드다 린토이 ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯆꯪꯍꯜꯂꯛꯀꯅꯨ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯅ ꯁꯪꯉꯒ ꯂꯥꯎꯔꯛꯏ ꯏꯃꯥꯟꯅꯕꯗ ꯂꯝꯌꯥꯏꯗ ꯆꯪꯉꯛꯏ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯗꯤ ꯂꯤꯟꯊꯣꯏ ꯁꯥꯎꯔꯛ ꯑꯩ ꯅꯪꯒꯤ ꯅꯁꯛ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯅꯪ ꯎꯗꯅꯕ ꯃꯅꯤꯡꯒꯤ ꯂꯐꯨ ꯃꯈꯣꯡꯗ ꯂꯣꯠꯂꯨꯒꯦ ꯇꯧꯕꯅꯤ ꯐꯔꯦꯅꯦ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯆꯪꯗꯨꯅ ꯑꯋꯥꯕ ꯄꯤꯔꯤꯕꯅꯣ ꯂꯤꯟꯊꯣꯏ ꯅꯣꯛꯂꯒ ꯍꯥꯏꯗꯣꯛꯑꯣꯏ ꯁꯨꯀꯥꯏ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯍꯦ ꯐꯖꯅ ꯍꯥꯏꯅꯁꯤ ꯑꯩꯁꯦ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ ꯁꯤꯗꯕ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯥꯈꯣꯜꯂꯤꯅꯤ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯂꯤꯟꯊꯣꯏ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯁꯨꯀꯥꯏ ꯍꯥꯏꯔꯣꯏ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯃꯃꯤ ꯌꯦꯡꯅꯔꯁꯤꯀꯣ ꯏꯕꯥꯏ ꯇꯥꯏꯅ ꯄꯨꯡꯐꯥꯏ ꯃꯅꯥ ꯇꯔꯦꯠꯀ ꯂꯥꯡꯐꯩ ꯃꯇꯣꯟ ꯇꯔꯦꯠꯀꯇꯪ ꯊꯤꯕꯤꯔꯛꯇꯕ ꯌꯥꯗ꯭ꯔꯦ 이바이나 ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯤ ꯊꯪꯅꯕꯗ ꯍꯧꯋꯦ ꯑꯩ ꯊꯨꯅ ꯍꯦꯛꯂꯨꯔꯒꯦ ꯑꯁꯨꯝꯅ ꯏꯕꯥꯏꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤ ꯇꯟꯖꯥꯗꯨꯗ ꯃꯩ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯒ ꯑꯣꯏꯕꯒ ꯑꯃꯠꯇ ꯎꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯁꯣꯅꯤꯒ ꯏꯅꯦꯒꯅ ꯂꯤꯟꯊꯣꯏꯗꯣ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯩ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯜꯂꯤ ꯑꯗꯨꯕꯨ ꯂꯝꯌꯥꯏꯗꯗꯤ ꯂꯤꯟꯊꯣꯏꯒ ꯑꯩꯒꯤ ꯃꯔꯨꯞ ꯃꯥꯏꯕꯗꯨꯒꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯁꯨ ꯑꯩ ꯂꯥꯎꯏ ꯑꯩ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯈꯪꯆꯪ ꯆꯪꯁꯤꯜꯂꯤ 이네다 꺾을래 그이노 떠오르시고 하이나 단자두다 아이기 무릎 마이바두나 린토이기 구당 빠이르가 사쿰롬 되게 부실래
ꯏꯅꯦꯒ ꯁꯣꯅꯤꯒꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯂꯤꯟꯊꯣꯏꯕꯨ ꯄꯨꯁꯤꯟꯕꯗ ꯌꯥꯎꯏ ꯑꯗꯨꯒ ꯂꯝꯌꯥꯏꯗ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯗ ꯍꯤꯞꯍꯜꯂꯤ ꯏꯕꯥꯏꯁꯨ ꯂꯥꯛꯑꯦ ꯇꯟꯖꯥꯗꯨꯗ ꯏꯕꯥꯏ ꯍꯦꯛ ꯂꯥꯛꯄꯒ ꯃꯨꯠꯂꯨꯔꯕ ꯃꯩꯗꯨꯁꯨ ꯐꯠ ꯂꯥꯎꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯤꯟꯊꯣꯏꯗ ꯌꯦꯡꯉꯨꯕꯗꯗꯤ ꯃꯃꯤꯠꯇꯣ ꯑꯃꯨꯕ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯃꯤꯠ ꯅꯍꯥ ꯑꯃꯨꯕꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯎꯔꯝꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯏꯕꯗꯨꯅ ꯀꯤꯒꯅꯣ ꯀꯤꯒꯅꯣ ꯍꯥꯏꯔꯛꯑꯦ ꯀꯤꯒꯅꯣ ꯍꯥꯏꯔꯁꯨ ꯀꯤꯗꯕꯗꯤ ꯉꯝꯗꯦ ꯏꯕꯥꯏꯗꯒꯤ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯂꯪꯊ꯭ꯔꯩ ꯃꯇꯣꯟꯁꯤꯡꯗꯣ ꯂꯧꯔꯒ ꯊꯝꯃꯤ ꯑꯗꯨꯒ ꯂꯪꯊ꯭ꯔꯩ ꯃꯇꯣꯟ ꯇꯔꯦꯠꯇꯣ ꯂꯧꯔꯒ ꯂꯤꯟꯊꯣꯏꯒꯤ ꯃꯁꯥ ꯄꯨꯝꯕ ꯅꯥꯜꯂꯤ ꯂꯤꯟꯊꯣꯏ ꯃꯗꯨ ꯅꯥꯜꯂꯨꯕꯗꯒꯤ ꯑꯣ ꯈꯣꯡꯒꯩ ꯀꯞꯄꯤ ꯃꯁꯥ ꯄꯨꯝꯕ ꯊꯦꯛꯇꯣꯔꯛꯏ ꯏꯅꯦꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯁꯤꯒꯤ ꯃꯥꯏꯕꯁꯤ ꯆꯠꯍꯟꯈ꯭ꯔꯣ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤ ꯏꯅꯦꯁꯨ ꯑꯃꯨꯛ ꯀꯞꯈꯠꯂꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯅ ꯃꯔꯨꯞ ꯃꯥꯏꯕꯅ ꯁꯣꯅꯤꯗ ꯂꯪꯊ꯭ꯔꯩ ꯃꯇꯣꯜꯁꯤꯡꯗꯣ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯈꯨꯅꯥꯛꯇ ꯃꯩ ꯊꯥꯔꯛꯑꯣ ꯁꯣꯅꯤ ꯂꯪꯊ꯭ꯔꯩ ꯃꯇꯣꯟ ꯇꯔꯦꯠꯇꯨ ꯂꯧꯔꯒ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯩ ꯑꯗꯨ ꯊꯥꯔꯛꯏ ꯃꯩ ꯍꯦꯛ ꯊꯥꯕꯒ ꯏꯃꯨꯡꯗꯣ ꯃꯤꯍꯤꯡ ꯅꯥꯍꯤꯡꯅ ꯋꯪ ꯂꯥꯎꯅ ꯅꯝꯃꯛꯏ ꯂꯤꯟꯊꯣꯏ ꯎꯇꯨꯞꯅ ꯊꯣꯡꯕꯗꯧꯅ ꯆꯩꯅꯥ ꯈꯥꯡꯂꯒ ꯑꯌꯣ ꯍꯥꯏꯔꯒ ꯀꯞꯈꯠꯂꯛꯏ ꯂꯤꯟꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯏꯅꯦꯁꯨ ꯁꯥꯎꯔꯒ ꯀꯔꯤꯅꯣ ꯃꯤ ꯃꯌꯥꯝꯅ ꯏꯆꯥꯇꯣꯝꯕꯤꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯏꯅꯦꯗꯣ ꯌꯥꯝ ꯁꯥꯎꯔꯒ ꯏꯁꯧ ꯂꯥꯡꯕ ꯁꯨꯝ ꯍꯧꯔꯛꯄꯗꯒꯤ ꯁꯣꯅꯤꯅ ꯃꯅꯨꯡꯗ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯁꯤꯜꯂꯒ ꯄꯨꯁꯤꯟꯈꯤ ꯁꯣꯅꯤꯒ ꯑꯩꯈꯣꯏ ꯆꯦꯒ ꯏꯕꯥꯏꯒꯅ ꯂꯤꯟꯊꯣꯏ ꯐꯥꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯏ ꯑꯩꯁꯨ ꯀꯣꯛꯁꯤꯜꯂꯛꯄꯗꯒꯤ ꯐꯥꯕ ꯌꯥꯎꯏ ꯑꯩꯈꯣꯏ ꯃꯔꯤꯒ ꯃꯥ ꯃꯊꯟꯇꯒ ꯃꯨꯛꯅꯕꯗꯣ ꯃꯥꯅ ꯉꯝꯂꯞ ꯂꯩ ꯏꯅꯦꯁꯨ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯏ ꯇꯣꯛꯑꯣ ꯏꯆꯥꯗꯣ ꯂꯥꯌꯦꯡꯕꯤꯔꯅꯨꯋꯣ ꯃꯥꯏꯕꯅ ꯂꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯦꯡꯕ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯂꯤꯟꯊꯣꯏ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯍꯥꯏꯔꯣꯏ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯁꯤꯅ ꯁꯥꯟꯗꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗ 3-4ꯔꯛ ꯀꯟꯁꯤꯜꯂꯤ ꯂꯤꯟꯊꯣꯏ ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯈꯠꯂꯛꯏ ꯏꯃꯨꯡꯗꯒꯤ ꯏꯅꯦꯅ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤ ꯅꯣꯏꯕꯣ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯀꯞꯈꯠꯂꯛꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛꯁꯨ ꯀꯟꯁꯤꯜꯂꯤ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯒꯦ ꯃꯥꯏꯕꯅ ꯅꯪ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯂꯤꯟꯊꯣꯏꯒ ꯊꯦꯡꯅꯈꯤꯕ ꯍꯥꯏꯌꯣ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯁꯤꯅ ꯇꯠꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯀꯟꯒꯅꯤ ꯁꯥꯟꯗꯒꯅꯤ ꯑꯩꯁꯦ ꯗꯦꯝ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯂꯩꯕꯅꯦ ꯂꯤꯟꯊꯣꯏꯁꯦ NCCꯒꯤ ꯀꯦꯝ ꯂꯥꯛꯄꯗ ꯑꯩꯅ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯃꯥꯕꯨ ꯉꯥꯎꯍꯟꯕꯅꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯗꯣꯡꯂꯤꯁꯤꯅꯤ ꯑꯩ ꯃꯥ ꯄꯨꯗꯨꯅ ꯆꯠꯂꯣꯏ ꯃꯥꯏꯕꯅ ꯏꯕꯥꯏꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯗꯤ ꯀꯩꯗꯧꯕ ꯆꯠꯂꯨꯏꯕ ꯏꯕꯥꯏꯅ ꯃꯣꯏ ꯀꯦꯝ ꯇꯧꯕꯒꯤ ꯂꯩꯔꯨꯕꯅꯤ ꯅꯨꯃꯤꯠ ꯁꯨꯗ꯭ꯔꯤꯉꯩꯗ ꯃꯁꯥ ꯉꯝꯃꯛꯇ꯭ꯔꯦꯅ ꯂꯧꯔꯨꯔꯒ ꯁꯨꯃꯥꯏ ꯇꯧꯔꯨꯁꯤꯅꯤ ꯃꯥꯏꯕꯅ ꯂꯤꯟꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯪꯕꯨ ꯍꯦꯜꯂꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯇꯤꯃꯨ ꯂꯩꯃꯨ ꯐꯠꯇꯕ꯭ꯔꯣ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯣꯏ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏ ꯃꯗꯨꯗꯒꯤꯗꯤ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯗꯨꯅ ꯀꯟꯖꯜꯂꯦ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯂꯤꯟꯊꯣꯏꯅ ꯃꯥꯅꯦ ꯑꯩ ꯍꯦꯜꯂꯣꯏꯅꯦ ꯑꯩꯕꯨ ꯐꯨꯕꯤꯔꯅꯨ ꯑꯩ ꯌꯥꯝ ꯅꯥꯔꯦ ꯑꯩꯕꯨ ꯐꯨꯕꯤꯔꯅꯨꯋꯣ ꯃꯥꯏꯕꯅ ꯐꯔꯦ ꯑꯩ ꯅꯪꯕꯨ ꯐꯨꯔꯔꯣꯏ ꯑꯗꯣ ꯅꯪꯅ ꯀꯔꯤ ꯄꯥꯝꯕ ꯍꯥꯏꯔꯣ ꯑꯩ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯗꯤ ꯁꯨꯝ ꯌꯦꯠꯄꯗꯤ ꯌꯥꯔꯣꯏ ꯂꯤꯟꯊꯣꯏ ꯑꯩ ꯃꯥ ꯄꯨꯗ꯭ꯔꯗꯤ ꯁꯨꯡꯍꯟꯍꯜꯂꯣꯏ ꯑꯩꯕꯨ ꯐꯅ ꯐꯨꯔꯁꯨ ꯑꯩꯅ ꯃꯥꯕꯨꯗꯤ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏ ꯃꯇꯧ ꯑꯗꯨꯗ ꯃꯔꯨꯞ ꯃꯥꯏꯕꯗꯣ ꯍꯦꯟꯅ ꯁꯥꯎꯔꯒ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯀꯟꯊꯠꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯂꯤꯟꯊꯣꯏ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯂꯒ ꯃꯊꯛꯇ ꯄꯥꯏꯈꯠꯀꯦ ꯇꯧꯔꯛꯏ ꯑꯩꯈꯣꯏ ꯌꯥꯝ ꯀꯤꯅ ꯂꯤꯟꯊꯣꯏꯕꯨ ꯐꯃꯨꯡꯗ ꯀꯟꯅ ꯑꯃꯨꯛ ꯅꯝꯁꯤꯜꯂꯤ ꯃꯥꯏꯕꯅ ꯁꯦ ꯀꯥꯟꯗꯦ ꯂꯥꯛꯑꯣ ꯁꯦꯂꯣꯏ ꯂꯣꯡꯃꯩ ꯆꯤꯡꯗ ꯆꯠꯇꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯨꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯊꯥꯗꯣꯛꯂꯝꯃꯣ ꯂꯤꯟꯊꯣꯏꯅ ꯊꯥꯗꯣꯛꯂꯣꯏ ꯑꯩ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ ꯑꯩꯅ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏꯕꯗꯨꯅ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯀꯅꯥꯅ ꯉꯝꯒꯅꯤ ꯅꯪ ꯍꯦꯜꯂꯣꯏ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ ꯑꯩ ꯍꯤꯡꯆꯥꯕꯤꯅꯦ ꯃꯥꯏꯕꯅ ꯍꯥ ꯅꯪꯕꯨ ꯍꯤꯡꯆꯥꯕꯤ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯆꯪꯉꯛꯈꯤꯕ ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ ꯑꯩ ꯁꯈꯤꯗ ꯂꯣꯏꯅꯕ ꯍꯤꯡꯆꯥꯕꯤꯅꯤ ꯂꯤꯟꯊꯣꯏꯅ ꯅꯣꯡꯃ ꯆꯥꯛ ꯆꯥꯔꯝꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯃꯟꯗꯅ ꯆꯣꯡꯁꯤꯜꯂꯨꯕꯅꯤ ꯑꯩꯕꯨ ꯍꯜꯍꯟꯕ ꯅꯈꯣꯏ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯥꯏꯕꯅ ꯐꯔꯦ ꯅꯣꯏ ꯐꯖꯅ ꯂꯩꯌꯨꯀꯣ ꯑꯉꯥꯡꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯒꯅꯨ ꯍꯌꯦꯡ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟ ꯀꯥꯗ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏꯅ ꯃꯥꯡꯒꯣꯟ ꯍꯦꯛ ꯌꯧꯕꯒ ꯃꯥ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯧꯅ ꯎꯏ ꯃꯔꯨꯞ ꯃꯥꯏꯕꯅ ꯏꯕꯥꯏꯗ ꯍꯥꯏ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯉꯝꯃꯔꯣꯏ ꯍꯌꯦꯡ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯛꯑꯣ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯖꯔꯝꯃꯒꯦ ꯄꯨꯂꯞ ꯆꯠꯂꯁꯨ ꯆꯠꯃꯤꯟꯅꯔꯁꯤ ꯏꯕꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯂꯤꯟꯊꯣꯏꯒꯤ ꯐꯤꯕꯝꯁꯤꯕꯨ ꯃꯥꯏꯕꯅ ꯂꯥꯏ ꯑꯅꯤ ꯌꯦꯠꯅꯔꯒ ꯂꯩꯔꯦ ꯍꯤꯡꯆꯥꯕꯤꯁꯨ ꯍꯦꯜꯂꯣꯏꯁꯨ ꯄꯨꯂꯞ ꯌꯥꯎꯁꯤꯜꯂꯦ ꯄꯥꯕꯨꯡ ꯇꯥꯟꯅꯔꯒ ꯑꯃ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯑꯃꯃꯨꯛ ꯂꯣꯏꯁꯤꯜꯂꯁꯦ ꯃꯔꯛꯁꯤꯗ ꯂꯤꯟꯊꯣꯏꯁꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯕꯤꯌꯨ ꯍꯦꯜꯂꯣꯏꯁꯦ ꯌꯥꯝ ꯁꯤꯡꯉꯦ ꯅꯣꯏꯒꯤ ꯃꯤ ꯂꯩꯔꯕꯗꯤ ꯃꯥ ꯂꯤꯟꯊꯣꯏꯗꯨꯝ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯒ
ꯅꯣꯏ ꯍꯦꯛ ꯂꯩꯇꯕꯒ ꯍꯦꯜꯂꯣꯏꯗꯨꯅ ꯃꯥꯕꯨ ꯄꯨꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯕꯤꯔꯣꯀꯣ ꯏꯕꯥꯏꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯉꯝꯖꯕ ꯗꯈꯤꯅꯥ ꯇꯧꯔꯛꯏ ꯊꯤꯟꯗꯣꯛꯄ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯂꯩꯍꯧꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯒꯥꯔꯤꯗ ꯂꯥꯛꯃꯤꯟꯅꯔꯛꯏ ꯑꯩ ꯉꯁꯥꯏꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡꯗꯨ ꯃꯤꯠꯇ ꯁꯨꯝ ꯎꯔꯛꯏ ꯑꯩ ꯁꯨꯝ ꯀꯤꯕ ꯍꯦꯜꯂꯛꯏ ꯑꯗꯨꯕꯨ ꯑꯩ ꯐ꯭ꯔꯟꯠ ꯃꯤꯔꯔꯗꯨꯗꯁꯨ ꯌꯦꯡꯂꯨꯗ꯭ꯔꯦ ꯁꯨꯝ ꯊꯧꯔꯛꯄꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯏ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯌꯧꯗꯧꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯨꯁꯤꯟ ꯃꯨꯕ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯌꯥꯝꯅꯁꯨ ꯋꯥꯡ ꯆꯥꯎꯕ ꯐꯤ ꯑꯃꯨꯕꯅ ꯃꯀꯣꯛ ꯈꯨꯝꯕ ꯃꯥꯒꯤ ꯁꯔꯨꯛꯇꯤ ꯉꯧꯔꯣꯛ ꯉꯧꯕ ꯑꯃꯅ ꯑꯃꯨꯛ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯄꯗꯨ ꯑꯩ ꯍꯦꯛ ꯎꯔꯨꯔꯦ ꯑꯩ ꯃꯗꯨ ꯎꯕꯗ ꯈꯪꯀꯤ ꯀꯤꯔꯦ ꯑꯗꯨꯕꯨ ꯑꯩ ꯏꯆꯤꯜꯁꯤꯅ ꯄꯟꯗ꯭ꯔꯦ ꯀꯤꯕ ꯈꯥꯡꯉꯤ ꯒꯥꯔꯤꯗꯨ ꯑꯩꯅ ꯌꯨꯝ ꯇꯥꯅ ꯊꯧꯖꯤꯜꯂꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯪꯕꯗ ꯃꯥꯁꯨ ꯎꯏ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯐ꯭ꯔꯟꯠ ꯃꯤꯔꯔꯗ ꯎꯈꯤꯕꯗꯨꯗꯤ ꯃꯥꯗꯤ ꯀꯩꯝꯇ ꯈꯪꯗꯦ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗꯦ ꯅꯣꯡꯉꯥꯜꯂꯦ ꯑꯌꯨꯛ ꯄꯨꯡ 9ꯃꯨꯛ ꯇꯥꯕꯗ ꯅꯨꯄꯤ ꯑꯃꯨꯕ ꯑꯃ ꯂꯦꯞꯍꯧꯏ ꯍꯥꯏꯕ ꯊꯣꯡꯒꯥꯜꯗꯨꯗ ꯂꯩꯕꯤ ꯏꯃꯥꯟꯅꯕꯒꯤ ꯃꯕꯣꯛꯇꯣ ꯕꯖꯥꯔ ꯆꯠꯄꯗ ꯕꯤꯄꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯒ ꯂꯩꯇ꯭ꯔꯦꯅ ꯄꯥꯎ ꯂꯥꯛꯏ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯥꯁꯇ ꯑꯩꯅ ꯈꯜꯂꯛꯏ ꯑꯣ ꯑꯕꯣꯛ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯗꯤ ꯃꯤ ꯑꯃ ꯍꯦꯛ ꯁꯤꯔꯕ ꯃꯤ ꯃꯔꯤ 3 ꯅꯠꯇ꯭ꯔꯒ 5 ꯅꯠꯇ꯭ꯔꯒ 8 ꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯆꯠꯅꯔꯛꯑꯦ ꯇꯟꯖꯥꯗꯨꯗ ꯂꯤꯟꯊꯣꯏꯒꯤ ꯃꯆꯦ ꯁꯣꯅꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯏꯇꯩ ꯑꯩꯈꯣꯏ ꯂꯤꯟꯊꯣꯏꯗꯣ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝꯗꯣ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯏꯇꯩ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯩꯈꯣꯏ ꯂꯤꯟꯊꯣꯏꯁꯦ ꯑꯃꯨꯛꯇꯪ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯅꯝꯐꯨꯁꯤ ꯏꯇꯩ ꯑꯩꯅ ꯁꯣꯅꯤ ꯑꯩ ꯂꯥꯛꯑꯒꯦ ꯂꯩꯔꯝꯃꯣ ꯑꯩ ꯏꯃꯥꯟꯅꯕꯗ ꯄꯨꯔꯒ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯒꯦꯀꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯍꯣꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯣꯛꯂꯒ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯠꯀꯅꯤ ꯑꯩꯅ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯠꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯊꯨꯅ ꯆꯠꯂꯦ ꯑꯗꯨꯒ ꯁꯣꯅꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯏꯃꯥꯟꯅꯕꯗ ꯇꯝꯃꯤ ꯚꯥꯏ ꯁꯣꯅꯤꯅ ꯐꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯣꯏ ꯍꯥꯠꯀꯅꯤ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯄꯥꯈꯠꯄꯅꯤ ꯌꯥꯗ꯭ꯔꯦ ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨꯗ ꯃꯥꯒꯤꯗꯣ ꯙꯞ ꯀꯧꯋꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯆꯠꯂꯒ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯄꯨꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯐꯔꯗꯕꯅꯤ ꯑꯁꯨꯝꯅ ꯑꯩꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯒ ꯇꯧꯔꯒ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏ ꯆꯦꯒꯤ ꯌꯨꯝꯗ ꯆꯠꯂꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯕꯥꯏꯒꯤ ꯏꯆꯦꯒꯁꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯅꯣꯏ ꯌꯧꯔꯛꯑꯦꯗꯅ ꯃꯈꯣꯏꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯦ ꯆꯠꯅꯕ ꯇꯧꯔꯁꯦ ꯅꯈꯣꯏꯁꯨ ꯊꯣꯡꯒꯥꯟꯗ ꯊꯣꯛꯑꯝꯃꯣ ꯑꯩ ꯑꯉꯥꯡꯁꯤꯡ ꯄꯨꯊꯣꯛꯑꯒ ꯊꯣꯛꯂꯛꯑꯒꯦꯀꯣ ꯅꯆꯦꯁꯨ ꯊꯣꯛꯃꯤꯟꯅꯔꯛꯑꯒꯦ ꯑꯁꯨꯝꯅ ꯑꯩꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯒ ꯊꯣꯡꯒꯥꯟꯗ ꯏꯆꯦ ꯍꯣꯏ ꯏꯕꯥꯏ ꯍꯣꯏ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯏꯅꯦꯗꯤ ꯄꯥꯕꯨꯡ ꯈꯣꯏꯗ ꯆꯠꯄꯗꯣ ꯌꯥꯎꯔꯔꯣꯏ ꯌꯨꯝ ꯁꯪꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯏꯅꯦꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯁꯣꯅꯤꯒ ꯂꯤꯟꯊꯣꯏꯒ ꯑꯩꯈꯣꯏ ꯆꯦꯒ ꯏꯕꯥꯏꯒꯤ ꯒꯥꯔꯤꯗ ꯊꯧꯔꯛꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯒ ꯃꯃꯥꯡ ꯊꯥꯔꯒ ꯊꯧꯏ ꯑꯩꯈꯣꯏ ꯁꯨꯝ ꯊꯧꯕꯅ ꯄꯥꯕꯨꯡ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ ꯄꯥꯕꯨꯡꯁꯨ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯥꯏꯒꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯝꯃꯤ ꯏꯃꯥꯟꯅꯕꯗꯨꯅ ꯄꯥꯕꯨꯡ ꯍꯦꯛ ꯎꯕꯒ ꯃꯥꯅ ꯇꯣꯡꯂꯝꯕ ꯆꯝꯄꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯈꯣꯏꯔꯝꯃꯤ ꯄꯥꯕꯨꯡ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯕꯨꯡꯒꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪꯁꯤꯡ ꯑꯗꯨ ꯃꯊꯪ ꯈꯣꯏꯔꯝꯃꯤ ꯄꯥꯕꯨꯡꯒꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪꯁꯤꯡ ꯑꯗꯨ ꯁꯂꯥꯏ 8ꯃꯛꯀꯤꯅꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯐꯝꯅꯅꯕ ꯊꯥꯔꯤꯕ ꯐꯤꯗꯥꯁꯤꯡ ꯑꯗꯨꯗ ꯐꯝꯅꯕ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅꯃꯛ ꯐꯝꯃꯦ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯗꯤ ꯄꯥꯕꯨꯡꯅ ꯐꯝꯃꯨ ꯍꯥꯏꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯃꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯆꯦꯅ ꯂꯤꯟꯊꯣꯏ ꯂꯥꯛꯁꯦ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯩ ꯐꯝꯅꯤꯡꯗꯦ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯄꯨꯕꯤꯔꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯤꯌꯦ ꯑꯩꯕꯨ ꯊꯤꯟꯕꯤꯔꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯅꯝꯃ ꯂꯩꯁꯤꯗꯤ ꯁꯦ ꯐꯝꯃꯨꯁꯦ ꯄꯥꯕꯨꯡꯅꯅꯦ ꯐꯖꯅ ꯌꯦꯡꯉꯕ ꯃꯇꯨꯡꯗꯅꯦ ꯏꯅꯥꯎꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯣꯏ ꯐꯔꯗꯣꯏꯅꯤ ꯁꯦ ꯐꯝꯃꯨ ꯂꯥꯛꯑꯣ ꯁꯦ ꯏꯅꯝꯃꯅ ꯍꯥꯏꯕ ꯌꯥꯎꯕ 이놈아 이름도 쌀라시 ꯑꯩ ꯋꯥꯔꯦ ꯍꯥꯏꯕ ꯆꯠꯂꯁꯨꯅꯦ ꯄꯥꯕꯨꯡꯗꯅꯦ ꯐꯖꯅ ꯌꯦꯡꯕ ꯂꯣꯏꯔꯒ ꯆꯠꯀꯗꯕꯅꯤ ꯂꯥꯛꯁꯤ 이놈아 ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯕꯤꯌꯨ ꯀꯩꯒꯨꯝꯕ 이놈아나 ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯌꯥꯗꯕ ꯊꯣꯛꯂꯗꯤ ꯑꯩ 이놈아ꯕꯨ ꯍꯥꯠꯀꯅꯤ
ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯄꯥꯈꯠꯄ ꯑꯃꯁꯨ ꯌꯥꯎꯋꯦ ꯄꯥꯕꯨꯡꯅ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯦ ꯄꯥꯕꯨꯡꯅ ꯃꯥꯒꯤ ꯂꯥꯏꯁꯪꯒꯤ ꯊꯣꯡꯖꯤꯟꯗ ꯂꯩꯔꯤꯕ ꯆꯐꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯇꯥꯏꯔꯦꯝ ꯄꯨꯡꯐꯥꯏꯁꯤꯡ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯂꯤꯟꯊꯣꯏꯒꯤ ꯃꯁꯥꯗ ꯈꯤꯛꯏ ꯍꯦꯛ ꯈꯤꯛꯄꯒ ꯂꯤꯟꯊꯣꯏ ꯐꯠ ꯂꯥꯎ ꯆꯣꯡꯈꯠꯂꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯌꯦꯡꯉꯒ ꯄꯥꯕꯨꯡꯗ ꯑꯩꯕꯨ ꯑꯣꯠꯀꯅꯨ ꯑꯩ ꯃꯥ ꯄꯨꯗ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯑꯣꯏ ꯑꯩ ꯍꯟꯕꯁꯨ ꯁꯨꯡꯍꯟꯍꯜꯂꯣꯏ ꯑꯗꯨꯗꯒꯤꯗꯤ ꯄꯥꯕꯨꯡꯅ ꯇꯥꯏꯔꯦꯝ ꯄꯨꯡꯐꯥꯏ ꯑꯗꯨꯅ ꯃꯁꯥꯗ ꯐꯠ ꯂꯥꯎꯅ ꯀꯜꯂꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯑꯣꯜꯂꯤꯗꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯁꯥꯗꯣꯡꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯑꯃꯨꯛꯀꯁꯨ ꯄꯥꯕꯨꯡꯅ ꯇꯥꯏꯔꯦꯝ ꯄꯨꯡꯐꯥꯏꯗꯨꯅ ꯃꯁꯥꯗ ꯀꯟꯁꯤꯜꯂꯤ ꯑꯗꯨꯗꯒꯤꯗꯤ ꯂꯤꯟꯊꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤ ꯄꯥꯕꯨꯡꯅ ꯍꯥꯏꯌꯣ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯂꯥꯏꯔꯦꯝꯕꯤ ꯀꯅꯥꯒꯤ ꯁꯥꯌꯣꯅꯣ ꯍꯥꯏꯌꯣ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯁꯥꯗꯣꯡꯂꯤꯕꯅꯣ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯄꯥꯝꯃꯒꯁꯨ ꯍꯥꯏꯌꯣ ꯏꯄꯥꯅꯅꯦ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ ꯑꯩꯁꯦ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯁꯤꯗꯕ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯒꯤ ꯄꯥꯎꯈꯣꯜꯂꯣꯏꯅꯤ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯒꯅ ꯁꯦꯂꯣꯏ ꯂꯣꯡꯃꯥꯏ ꯆꯤꯡꯗ ꯆꯠꯇꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯃꯨꯁꯤꯔꯣ ꯍꯥꯏꯔꯣ ꯑꯄꯥꯝꯕ ꯑꯃ ꯁꯦꯂꯣꯏ ꯂꯣꯡꯃꯥꯏ ꯆꯤꯡꯗ ꯆꯠꯇꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛꯁꯨ ꯇꯝꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩ ꯀꯅꯥꯅꯣꯁꯨ ꯁꯨꯃꯥꯏ ꯍꯥꯏꯗꯣꯛꯑꯣꯏ ꯑꯩꯅ ꯄꯥꯝꯕꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯩ ꯅꯨꯄꯤꯁꯤ ꯄꯨꯗꯨꯅ ꯆꯠꯂꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏꯅꯦ ꯃꯥꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯗꯨꯒꯅꯦ ꯅꯪꯅ ꯁꯛ ꯎꯗꯕ ꯇꯤꯃꯨ ꯂꯥꯏꯃꯨꯔꯣ ꯅꯪꯕꯨ ꯅꯠꯇ꯭ꯔꯒ ꯍꯦꯜꯂꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯂꯥꯏ ꯐꯠꯇꯕꯤꯔꯣ ꯍꯥꯏꯌꯨꯅꯦ ꯀꯩꯒꯨꯝꯕ ꯅꯪꯁꯤ ꯀꯅꯥꯅꯣ ꯐꯖꯅ ꯇꯥꯛꯊꯣꯛꯇ꯭ꯔꯕ ꯌꯦꯡꯉꯣ ꯑꯩꯅ ꯄꯥꯏꯔꯤꯁꯤ ꯀꯩꯅꯣ ꯃꯁꯦ ꯇꯥꯏꯔꯦꯝ ꯄꯨꯡꯐꯥꯏ ꯃꯁꯤꯅꯅꯦ ꯅꯅꯝ ꯇꯠꯇ꯭ꯔꯤ ꯐꯥꯎꯕ ꯀꯟꯒꯗꯧꯔꯤꯕ ꯃꯁꯤꯗ ꯀꯟꯕꯗ ꯅꯪ ꯍꯥꯏꯗꯣꯛꯇ ꯉꯝꯒꯗ꯭ꯔꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯍꯥꯏꯗꯣꯛꯇ꯭ꯔꯦꯗꯅ ꯅꯪꯁꯦ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯃꯌꯥꯝ ꯇꯧꯔꯒ ꯁꯩꯔꯦꯡ ꯆꯟꯗꯨꯅ ꯊꯝꯗꯧꯔꯤꯕꯅꯤ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯑꯗꯨꯗꯒꯤꯗꯤ ꯄꯥꯕꯨꯡꯅ ꯃꯥꯅ ꯄꯥꯏ ꯄꯨꯡꯐꯥꯏꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯃꯁꯥ ꯄꯨꯝꯕꯗ ꯐꯗꯠ ꯀꯜꯂꯝꯃꯤ ꯃꯗꯨ ꯍꯦꯛ ꯀꯟꯕꯗꯒꯤ ꯂꯤꯟꯊꯣꯏ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯄꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯁꯇ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩ ꯍꯥꯏꯔꯒꯦ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯑꯇꯣꯝꯕꯤꯅꯤ ꯑꯔꯥꯟꯕ ꯍꯥꯏꯖꯤꯜꯂꯝꯕꯗꯤ ꯅꯅꯝꯗ ꯇꯠꯇ꯭ꯔꯤꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯨꯒꯅꯤꯀோ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯍꯣꯏ ꯐꯔꯦꯅꯦ ꯑꯗꯣ ꯅꯪ ꯀꯔꯤ ꯆꯥꯛꯊꯥꯛꯄꯤꯌꯣꯕ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯪ ꯑꯗꯨꯝ ꯁꯥꯗꯣꯡꯉ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯅꯨꯄꯤ ꯃꯆꯥꯁꯦ ꯄꯨꯗꯨꯅꯗꯤ ꯑꯩ ꯁꯨꯡꯍꯟꯍꯜꯂꯣꯏ ꯑꯗꯨꯒꯨꯝꯕ ꯃꯔꯩꯗꯨ ꯇꯧꯅꯣ ꯍꯥꯏꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅꯅꯦ ꯍꯥꯏꯔꯛꯇꯕ ꯇꯥꯔꯒꯗꯤ ꯁꯦ ꯑꯩꯅ ꯄꯥꯏꯁꯤ ꯎꯔꯦꯗꯅ ꯃꯁꯤꯁꯤꯅ ꯅꯅꯝꯗ ꯇꯠꯇ꯭ꯔꯤ ꯐꯥꯎꯕ ꯀꯟꯒꯗꯣꯔꯤꯕꯅꯤ ꯌꯥꯗ꯭ꯔꯦꯗꯅ ꯁꯥꯏꯔꯦꯟ ꯆꯠꯂ ꯊꯝꯗꯣꯔꯤꯕ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯍꯥꯏꯔꯣ ꯃꯗꯨꯗꯒꯤꯗꯤ ꯄꯥꯕꯨꯡꯅ ꯃꯥꯅ ꯄꯥꯏꯔꯝꯃꯤꯕ ꯇꯥꯏꯔꯦꯝ ꯄꯨꯡꯐꯥꯏꯗꯨꯅ ꯑꯃꯨꯛ ꯀꯟꯁꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯅꯔꯣꯟ ꯆꯨꯝꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯣ ꯑꯩ ꯃꯤ ꯃꯀꯣꯛ ꯆꯥꯒꯦ ꯀꯩ ꯃꯔꯩꯅꯣ ꯃꯤ ꯃꯀꯣꯛꯕꯨ ꯀꯥꯏꯗꯩ ꯂꯧꯗꯣꯔꯤ ꯃꯔꯩ ꯌꯥꯝ ꯇꯧꯔꯗꯤꯅꯦ ꯅꯪ ꯍꯧꯖꯤꯛ ꯁꯥꯏꯔꯦꯟ ꯆꯜꯂꯒ ꯁꯣꯏꯗꯅ ꯊꯝꯕꯅꯤ ꯅꯪ ꯐꯖꯅ ꯍꯥꯏꯔꯣ ꯑꯁꯦꯡꯕꯗꯣ ꯀꯔꯤꯅꯣ ꯅꯪ ꯆꯥꯅꯤꯡꯉꯤꯁꯦ ꯊꯨꯅ ꯍꯥꯏꯔꯣ ꯑꯩ ꯃꯤ ꯃꯀꯣꯛ ꯆꯥꯗ꯭ꯔꯤ ꯃꯈꯩꯗꯤ ꯑꯩ ꯍꯜꯂꯔꯣꯏ ꯇꯧꯅꯨꯅꯦ ꯑꯗꯨꯒꯨꯝꯕ ꯃꯔꯩꯗꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏꯅ ꯂꯩꯕ ꯉꯝꯕ ꯃꯤ ꯃꯀꯣꯛ ꯍꯥꯏꯁꯤꯗꯤ ꯀꯥꯏꯗꯩ ꯂꯩꯔꯨꯗꯣꯔꯤꯒꯦ ꯅꯪꯅ ꯆꯥꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯈꯔ ꯄꯜꯂꯛꯀꯦ ꯑꯗꯨꯗ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯦꯟꯒꯨꯝꯕ ꯉꯥꯀ꯭ꯔꯥꯒꯨꯝꯕ ꯌꯨꯒꯨꯝꯕ ꯁꯤꯡꯖꯨꯒꯨꯝꯕ ꯑꯁꯤꯒꯨꯝꯕꯁꯤꯡ ꯃꯔꯛꯁꯤꯗꯒꯤ ꯑꯃ ꯈꯜꯂꯨꯅꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯃꯤ ꯃꯀꯣꯛ ꯀꯥꯏꯅ ꯅꯅꯝꯗ ꯇꯠꯀꯦꯗꯅꯦ ꯍꯥꯏꯔꯣ ꯀꯔꯤ ꯅꯣꯏ ꯆꯥꯅꯤꯡꯉꯤꯁꯦ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯍꯥꯏꯔꯣ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ ꯃꯤ ꯃꯀꯣꯛ ꯆꯥꯗ꯭ꯔꯤ ꯃꯈꯩ ꯑꯩ ꯁꯨꯡꯍꯟꯍꯜꯂꯣꯏ ꯅꯪꯁꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯃꯔꯩ ꯌꯥꯝ ꯇꯧꯏꯗ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯁꯥꯟꯗꯩ ꯃꯗꯨꯗꯒꯤꯗꯤ ꯃꯥ
ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯏ ꯉꯀ꯭ꯔꯥ ꯑꯩ ꯉꯀ꯭ꯔꯥ ꯆꯥꯒꯦ ꯑꯩ ꯉꯀ꯭ꯔꯥ ꯆꯥꯒꯦ ꯌꯨ ꯊꯛꯀꯦ ꯉꯀ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯅꯔꯣꯜ ꯆꯨꯝꯃꯨ ꯌꯥꯗ꯭ꯔꯣ ꯍꯩ ꯌꯨꯗꯤ ꯀꯩꯗ ꯍꯥꯞꯄꯧꯒꯦ ꯉꯀ꯭ꯔꯥꯕꯨꯗꯤ ꯕꯖꯥꯔꯗ ꯂꯩꯍꯜꯂꯣꯅꯤ ꯑꯁ꯭ꯋꯥꯏꯗ ꯐꯪꯉꯝꯃꯅꯤꯅꯦ ꯌꯦꯟꯗꯧꯗ ꯍꯥꯞꯄꯣ ꯍꯣꯏ ꯅꯣꯏ ꯀꯅꯥꯅꯣ ꯑꯃ ꯇꯧꯔꯒ ꯉꯀ꯭ꯔꯥꯗꯣ ꯂꯩꯔꯨꯔꯣꯗꯅ ꯑꯩꯒꯤ ꯏꯕꯥꯏꯒ ꯉꯀ꯭ꯔꯥ ꯂꯩꯕ ꯆꯠꯂꯦ ꯑꯁꯨꯝꯅ ꯏꯕꯥꯏꯒ ꯑꯩꯒ ꯉꯀ꯭ꯔꯥ ꯂꯩꯔꯨꯔꯦ ꯉꯀ꯭ꯔꯥ ꯂꯩꯔꯨ ꯍꯜꯂꯛꯄꯗ ꯄꯥꯕꯨꯡꯅ ꯌꯦꯟꯗꯧ ꯑꯃ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ ꯌꯦꯟꯗꯧꯗꯨ ꯄꯥꯕꯨꯡꯅ ꯍꯨꯏꯇꯦꯝ ꯁꯥꯅ ꯃꯀꯛ 8ꯂꯛ ꯀꯛꯏ ꯑꯩꯅ ꯍꯪꯉꯤ ꯄꯥꯕꯨꯡ ꯃꯀꯛ 8 ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯃꯉꯣꯟꯗ ꯆꯪꯉꯤꯕꯁꯦ ꯍꯦꯜꯂꯣꯏꯅꯦ ꯍꯣꯔꯦꯟ ꯃꯥꯅ ꯌꯨ ꯊꯛꯄꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯉꯒꯅꯦ ꯍꯦꯜꯂꯣꯏ ꯀꯌꯥ ꯁꯨꯕꯤꯅꯣꯗꯣ ꯈꯪꯗꯣꯏꯅꯦ ꯀꯗꯥꯏ ꯉꯀ꯭ꯔꯥꯗꯣ ꯁꯤ ꯊꯝꯃꯣ ꯉꯀ꯭ꯔꯥꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏ ꯍꯔꯥꯎꯏ ꯄꯥꯕꯨꯡꯅ ꯐꯖꯅ ꯀꯛꯂꯒ ꯁꯦꯝꯂꯕ ꯌꯦꯟꯗꯧ ꯃꯀꯛ 8ꯇꯨ ꯄꯔꯦꯡ ꯁꯥꯡꯅ ꯃꯃꯥꯡ ꯑꯣꯜꯂꯒ ꯊꯝꯃꯤ ꯑꯗꯨꯒ ꯌꯨ ꯍꯩꯖꯤꯜꯂꯦ ꯌꯨꯗꯨꯒꯤ ꯃꯅꯥꯛꯇ ꯉꯀ꯭ꯔꯥꯗꯨ ꯊꯝꯃꯦ ꯑꯗꯨꯒ ꯂꯤꯟꯊꯣꯏꯗ ꯍꯥꯏ ꯍꯩ ꯅꯪꯒꯤ ꯆꯥꯛꯊꯥꯛꯁꯤꯗ ꯂꯩꯔꯦ ꯆꯥꯔꯣ ꯑꯗꯨꯒꯅꯦ ꯁꯤ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒꯅꯦ ꯍꯟꯈꯤꯒꯗꯕ ꯈꯪꯉꯦꯗꯅ ꯅꯪ ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯌꯦꯠꯂꯕ ꯅꯪ ꯁꯥꯏꯂꯦꯟ ꯆꯟꯒꯗꯕꯅꯤ ꯂꯤꯟꯊꯣꯏ ꯑꯩ ꯌꯦꯠꯂꯔꯣꯏ ꯑꯗꯨꯒ ꯂꯤꯟꯊꯣꯏ ꯉꯀ꯭ꯔꯥꯗꯨꯒꯤ ꯃꯅꯥꯛꯇ ꯐꯠꯂꯥꯎ ꯆꯣꯡꯁꯤꯜꯂꯦ ꯑꯗꯨꯒ ꯐ꯭ꯔꯪ ꯆꯣꯡꯈꯤꯕ ꯑꯍꯤꯡꯕ ꯉꯀ꯭ꯔꯥ ꯑꯗꯨ ꯇꯥꯛ ꯄꯥꯏꯈꯠꯂꯦ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯈꯠꯂꯒ ꯃꯌꯥꯗ ꯍꯨꯛꯆꯜꯂꯦ ꯃꯉꯛꯇꯣ ꯀ꯭ꯔꯛ ꯆꯤꯛꯑꯦ ꯏ ꯄꯦꯠ ꯂꯥꯎꯅ ꯊꯣꯛꯂꯛꯑꯦ ꯎꯕꯗ ꯌꯥꯝ ꯍꯪꯒꯣꯏꯕ ꯑꯃ ꯐꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯃꯥꯗꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯏ ꯏꯗꯨ ꯆꯨꯞꯄꯦ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯌꯦꯟꯗꯧ 8ꯇꯨꯒꯤ ꯃꯅꯨꯡꯗꯨꯗ ꯃꯔꯤꯁꯨꯕꯤꯗꯣ ꯈꯜꯂꯒ ꯃꯥ ꯌꯨ ꯊꯛꯂꯛꯏ ꯄꯥꯕꯨꯡꯅ ꯍꯥꯏ ꯃꯥꯁꯦ ꯍꯦꯜꯂꯣꯏ ꯃꯔꯤꯁꯨꯕꯤꯅꯤ ꯑꯇꯣꯝꯕꯤꯅꯦꯅ ꯍꯥꯏꯖꯜꯂꯤꯅꯦ ꯑꯇꯣꯝꯕꯤ ꯑꯁꯦ ꯃꯔꯩ ꯈꯔ ꯀꯜꯂꯤꯗꯅ ꯃꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯟꯕꯒꯤꯅꯦ ꯃꯆꯤꯟ ꯊꯤꯔꯤꯅꯦ ꯃꯣꯏꯒꯤ ꯆꯥꯛꯆꯥ ꯏꯊꯛꯁꯤꯅ ꯃꯣꯏꯁꯦ ꯀꯔꯝꯕꯅꯣ ꯀꯌꯥ ꯁꯨꯕꯤꯅꯣꯁꯦ ꯏꯔꯣꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯂꯤꯟꯊꯣꯏ ꯃꯥꯅ ꯌꯨ ꯊꯛꯄ ꯑꯃꯗꯤ ꯉꯀ꯭ꯔꯥꯗꯨ ꯆꯥꯕꯗ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯁꯥꯗꯨ ꯐꯗ꯭ꯔꯛ ꯂꯥꯎꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯏꯅꯝꯃ ꯇꯥꯆꯧ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯁꯦꯅ ꯏꯅꯥꯎ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯅꯥꯎꯁꯦ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯄꯨꯔꯒ ꯂꯥꯌꯦꯡꯁꯤꯅꯦ ꯍꯧꯖꯤꯛꯇꯤ ꯏꯅꯥꯎ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯗꯧꯕꯅꯦ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯂꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯦꯝꯃ ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯄꯥ ꯂꯩꯁꯤꯗꯤ ꯐꯔꯦꯁꯦ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯣꯔꯥꯗꯣ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨꯁꯦ ꯏꯄꯥꯅꯦ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯡꯗ ꯂꯣꯏꯅꯃꯛ ꯌꯦꯡꯊꯣꯛꯇꯣꯏꯅꯦ ꯂꯤꯟꯊꯣꯏ ꯃꯣꯔꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯐꯝꯃꯨꯅꯦ ꯂꯤꯟꯊꯣꯏ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯣꯔꯥꯗꯨꯗ ꯐꯝꯃꯤ ꯂꯤꯟꯊꯣꯏ ꯃꯣꯔꯥꯗ ꯐꯝꯕꯗꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕꯗꯧꯅ ꯎꯏ ꯄꯥꯕꯨꯡꯅ ꯏꯕꯦꯝꯃ ꯅꯪ ꯃꯣꯔꯥꯗꯨꯗ ꯐꯝꯕꯗꯨꯕꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨ ꯏꯁꯥꯁꯦ ꯑꯣꯂꯥꯡ ꯑꯣꯏꯁꯥꯎꯅꯕ ꯌꯥꯝꯅ ꯀꯩꯅꯣꯝ ꯇꯧꯕ ꯑꯃꯗꯤ ꯐꯥꯎꯋꯦ ꯍꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯐꯝꯃꯁꯦ ꯏꯄꯥ ꯐꯖꯅ ꯑꯝꯇ ꯌꯦꯡꯊꯣꯛꯀꯦ ꯄꯥꯕꯨꯡ ꯌꯥꯝ ꯐꯝꯅꯤꯡꯗꯦ ꯀꯩꯀꯩꯒꯨꯝꯕ ꯊꯤꯟꯕ ꯌꯥꯝ ꯃꯥꯜꯂꯦ ꯑꯩ ꯐꯝꯃꯔꯣꯏꯒꯦ ꯉꯁꯤ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏ ꯐꯨꯛꯂꯥ ꯍꯧꯒꯠꯂꯛꯏ ꯄꯥꯕꯨꯡꯅ ꯌꯥꯗꯦ ꯉꯥꯏꯍꯥꯛꯇ ꯐꯝꯈꯣꯅꯦ ꯂꯤꯟꯊꯣꯏ ꯁꯥꯎꯔꯛꯏ ꯑꯩꯅ ꯐꯝꯕ ꯇꯜꯂꯦ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏ ꯏꯁꯧ ꯂꯥꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯄꯥꯕꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯄꯥꯕꯨꯡꯅ ꯍꯥꯏ ꯍꯣ ꯅꯪꯅ ꯐꯝꯅꯤꯡꯗ ꯇꯥꯔꯗꯤ ꯂꯥꯛꯑꯣ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯑꯣꯏꯅ ꯐꯝꯃꯣ ꯂꯤꯟꯊꯣꯏ ꯐꯛꯇꯨꯗ ꯐꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯐꯛꯇ ꯍꯦꯛ ꯐꯝꯒꯦ ꯇꯧꯕꯒ ꯑꯃꯨꯛ ꯐꯨꯛꯂꯥ ꯍꯧꯒꯠꯂꯛꯏ ꯑꯩ ꯐꯛꯁꯤꯗꯁꯨ ꯐꯝꯅꯤꯡꯗꯦ ꯑꯗꯒꯤꯗꯤ ꯄꯥꯕꯨꯡꯅ ꯇꯔꯦꯟ ꯄꯨꯡꯐꯥꯏꯗꯨ ꯄꯥꯏ ꯑꯗꯨꯒ ꯂꯤꯟꯊꯣꯏꯒꯤ ꯃꯁꯥꯗ ꯑꯃꯨꯛ ꯐꯗ꯭ꯔꯠ ꯈꯜꯂꯤ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯣꯁꯦ ꯀꯅꯥꯅꯣ ꯅꯪ ꯇꯁꯦꯡꯅ ꯍꯥꯏꯗ ꯇꯥꯔꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯄꯥꯕꯨꯡ ꯑꯩ ꯂꯤꯟꯊꯣꯏꯅꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤꯗꯣ ꯍꯦ ꯅꯆꯤꯟ ꯊꯤꯅꯨ ꯅꯪ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯩꯅ ꯊꯥꯔꯤꯕ ꯐꯛ ꯑꯩꯅ ꯅꯉꯣꯟꯗ ꯐꯝꯃꯣꯅ ꯐꯝꯍꯜꯂꯤꯕ ꯃꯣꯔꯥ ꯑꯁꯤꯕꯨ ꯑꯆꯝꯕ ꯃꯥꯟꯕ꯭ꯔꯥ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯍꯦꯛ ꯍꯥꯏꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯥꯏꯔꯣ ꯁꯦ ꯍꯥꯏꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯕꯨꯡꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯔꯦꯟ ꯄꯨꯡꯐꯥꯏꯗꯨꯅ ꯍꯦꯟꯅ ꯀꯟꯖꯜꯂꯦ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯗꯤ ꯆꯦꯅꯥ ꯈꯥꯡꯉꯤ ꯂꯤꯟꯊꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ ꯑꯩ ꯂꯤꯟꯊꯣꯏꯅꯤ
Nate, nang linthoi nate. Hayo, nang kana. Pabung mo. Hey, nang ne. Mora sida phamu yadrisi kai giro khamra. Hey, mora sigi makhada ne. Ainu ne kura ngoba mapan thape. Phaksigi makhada thape. Masi yobone nang na famdri da. Kura ngoba mapan sinane. Nang na famam matamda tingang ne thinba dong na sada phawli do. Haro, nang hingsabi ne habai khing. Karam hingsabi no. Kana gi masada sadom hingsabi no. Hayo, hey, hingsabi. Adu haraga pabungna linthoi gi masada tarin pong phaina amu phadar phadi kansale. Aludagi di linthoi khangba ngamdre dun. Ai sakhi da loina bine. Adu kari gi no nang na nupi masa sida dum leiri de. Ha, nangi sakha am lawraga na hanchi be yadro. Kai gi no nupi masa sida dum loina leiri sa. Hayo, kari gi no loina lecha. Hey, wari do phajana hak tar din nang aphaboira. Ai sige. Noma Sakina makhoi da lafa matamda linthoi chakcha tu ne rami mana sarama nga thomudo madu ubada ayam chaning ma phauki madu tegi ai sakhi tegi linthoi da sungjin ki numit to bang ai linthoi bo atki linthoi ba sing thek pa ba sing thek hanki adubo last di ai ni khanga pa di makhoi na nga thom adu thaduk thun aibu linthoi gi masa de gi mapan da tholaki aduga aina sakhi da chongjin gi chakpa matam di sakhi BP stroke to tuna taibang malum pa asida gi thadok tu ngaram ki ai kaidong pham lai khide sakhi gi masanu pi ama ta pokte kai gi masanu pi pok la ga di masanu pi ama da ai gi kaidong pham oiram ga da bani adubu ai upai li khide sakhi lai khidra ba matung da ai linthoi gi manak ta amula khi aduga linthoi gi hakchang da ai chongjin ki numitu da gi di ai linthoi da ai yat pa pi khidri ai linthoi da loine hai bese kana da su khanghan khidre asu kui bese ai kana su khanghan dana linthoi gi hakchang da loine du na lak phune adubu musidi ai gi kaidong pham nei ra ro noi na evolution gi ha ha ni phare evolution biro ai taibung miye bana khoi gi marak te gi yamna lapna sat khage pabung na mu linthoi na har padu gi matung ina makha tarai sat khiba ta bani ne na khoi ga taibung miye ba khoi ga matau karam na lemina dori ge nong sumu na khalu ne phare nang gi wari su khangne adu du na nang na pam si kari no nang gi sak thak amadi pi rage nang na pam ba mani ro ai gi sak thak numitu da linthoi na saramba nga thong do adu chara ama khatang pijaro madu sapadagi ai linthoi gi hakchang degi isana khangna adum chachakhrage babung nama madu yaroi de mamang desu sani na chatkhaga chalamdre sidi amu linthoi da loina ler miside handamuti namu silent chanduna lenjung da fungani nate silent chan ba hai bo hai to pan bigeno akhonu ko adi khijabase silent chan ba wa hai sine silent chan bigi awabase nakhoi na dikham silent da disan bigeno yaroi ne silent soi dina san dene angsa numitu da nakhoi karinga pijagi ningjang khoi chena babong ngahi thongra ke nomo oi khibne babong na mulin thui don zen laga sumbro ngahi ne ja lin thui na summe ado ai bu silent da disan bigeno ai silent chan bigi awaba do ai khangbu mui silent da disan bigeno lin thui na silent da disan bigeno habado akhoi phajana ta saludre aiga akhoi bai ga chalaga ngahi do leirure ngahi do leiruraga pabung khoi gi yumda phajana thong aduga linthoi bu pijare konthong wang ma dasu sak chalu amma thadoi modulor ba matungda linthoi bu pabung na mora ma thak da ong fam na ba hai linthoi mora ma thak da fam mu su ya ya de adubu pabung na dap tawi kari gu manang na fam da ba ta ga di aina pai ba tarin pung phai asina nang bu tumdri phaw kan gani nang upai sinoi lero famu asumna pabungna dap taw bada gilin thoi upai le traduna mapi ira cheladuna fami he famaga ma laurai tinggang na then badona fawrona sada linthoi na tinggang na then baga samanare ai phambang ngamdre ai hogal lage pabungna yakhira famko asumna pabungna laron tilon khara sonduna manak tu ta leiriba tayen pungpai amadi
masan kharaga loinana murumum solaga patra amada hapsali madu hapa lorwa matungda linthoina phamliba moradugi makhada hapliba kurau angoba mapandusu lawsalaga masagi patra duda mu hapsali pabungna kekeino masina murumum solaga matungda langthroi maton amma lawraga linthoigi masapum madu nali aduga langthroi maton adu patra maduda hapsali aduga patra du makhum khumjali ngahak lerga lang ahingba mu puthorai lang ahingba adu khuzai masa amada ising pekthana hablaba amada hapchali khuzai manungdagi lang ahingba du samaktuna masagi patra duda amu hapchali asumna patra duda hapchalaba matungda pabungna murmurum sole ekhoina khangi pabungna soliba adu lairon tiloni haiba sum pabungna solapadagi linthoi fuk launa hogulai aduga mamit ado yam khana pabung dengi linthoi pabung de sum mamit khaning ngambadagi khonghaudana magi haksang ado thektore aduga thangnaba mikupta leimai da haithaki aikhoi sega ibaiga sensindana linthoi bo leimai dagi hogole aduga pabung na haire lore mana khoi de yetara kyang khoi ni yet tongangani yeng patra sida magi thawai mirela do yawrabani nakhoina mafam sana a leinung da tawraga fungira natraga loktak ta septuna thadaru gira nakhoina apamba matawra kaigumba nakhoina longthok lubada kanagumba na fangkhrabadi masigi patra se makume hangdok lubada sidi yawriba mirela sina amu kaidongani misaktuda aduna nakhoina yam chekshina mafam chana fungadabani natraga loktaki irol nu da lokhinaba nakhoina loktak mayai da satuna thadaru gadabani ko khwaidagi fabudi lening da fomba sine helani aduna nakhoi munna khalaga karamana fagadage do tawro ko linthoina inama ai saja pungtekte ai sibu kai dawrurage ekhoi sena kasdo deda lao phamula linthoina ekhoi shuni di linthoina shuni balakpada ekhoi myam koing yengi shuni laramde ekhoi myam pabung khoi yana khaluka laisangi akoiba singda koi thiti adubu shuni thiba phangde kaina thangda pabungna mahak laisingda sangduna lai khorame pabungna haire nakhoi chumda thonganda tho thonganda haino pampi mahobani haino digi makhongda ma famduna leire nakhoina mabu posalo asumna ekhoi thonganda prap thoi shuni murum solaga masinda lere ekhoi myam changshelle ekhoi chena changshalaga shuni na du kai duino lao manungda ninthoi su kyan ta hore tasu tawdida somphamam bane hoi changase matawadu da ai kitang khoktakse masai shuni no phone tawraga ingonda mkhoi loi hat keni kana hakibada amung nisenge ai pabung da tamsira tamushira ai khale ai imana badu da di tam kharabane masu khange ai sum khanjana ragalai last da di ai haibna parni khanduna manung da sang aina thokhiba thodu singdo haige he tawbuga pabung hare aina masai he ubuga nupi masasi nushit ame isen cheli masasi ising sing de hebase uba makta da khangkhrabane laula hojiti nangi pali oirabane soni yam sauna maibada khudomi singaga ai nang hatkeni pabungna hoine ado nangbu kanano nanau nu pisu hojik ta lui khita ngai kadom dei karamna nang amu horok lino sese asingbu da hai soni no la ai ge horok fa hai ro ai su hai ro pabungna amu yeng tare dana nang ngambra ai ngambra hai do pabung amu imana bado ansilaga nang taina ge haibro natraga ai adum loshalo hairo imana bana pabung na dum taina biro ai pabung dagi pabung gi mawong mataw yengaga silam sintha oina tamjarage pabung na phare adudi ai adum taina rage ko ibaino mu pabung no ansalaga pabung kaino tawsigo ai kyan ge tasilak tre
ngasai ayuktagini tawrise akhoi linthoise khara phare magi loire khalaga hojingna mo akhoi sunida bai wa hijuda pabungna mo ibai don silaga ibunga kaisu pakhat kanu nasal singsi lai fatabana yengsilene hojikti pabunga thengnarabanina pabungna na loina fanaba isa singidamto hona duini tanjadu da linthoidi pabungki imasina manungda pothana bagidama pusinki ai imanabadagi manakta sangsilli aduga khachina sign tawraga hangi mana ke shutawra hare ado asigumba aki khangi thabak ngaktani tawrise hendakti atuna ai ma sum pulok paja isada hinadaba akiba phare kaiguma matamdasu maga tinara ruisira khalapamiku phawa yaukhidaba natte hojikti pabungna amu soni butaina ba hore pabungna hayo nang kanano karigidama nupi masa asida sangnibano soni noklaga ai de hairo sukai hairo pabungna amu haida biyaro ini namna kaidongda akhoi ngamoine soni namo ngamgani nakoi khuding maktigi aina ngamgani aina haidro ai nupi masa da pudrdi satlo yaina hojikti mache si oina puba tare dana pabungna oh nangdi manau nupi de tholalaga mache si oina pugi tawri boya soni namo ai mabu pudrati success chalo hanbasu sukhan hallaro nakhoina mangone ge tantholbasu ai atopa amada adum changani ai thawai ama pudrabadi ai sukhan hallaro pabungna amo madu yaroine farese nangi na thaunangam lusin birage karino nangna pamise phajana hairo soni namo aina hairisine aidi magi thawaise pudriba makai sukhan hallaro pabungna mo adudi yengba tare dana adagidi pabungna ikhoida mo onselaga noibu ngarang ipe mase kamai tawkhige kemda khanghoudrabaro akhoi siena pabung ngarang do akhoi soni sa ahingde am kapki amu suno lai ai magi mawong sida haibangam da leramini ngasai su haige tawbuga mami khane yenge ai ki dena to milai ai ma bo sam singne ayukta su mangkhre koi thinare aduduga madi akhoi lekai ki mi poloi famda aduda lai khoram leramini madusu lekai gi ini amana tamabadagi khangmane adagidi moita songna salaga loksaluini aina hangbadana akhoi linthoi masa ka su tawdanaba lai khoram thokubane haina khumi akhoi sega pabunga wari sanabada aduda marak thalaga aina amu hai pabung ngasai su sonina ingona phone tawre aduga linthoi bu pabungi nakta pusi haire aduga thangnaba mi kuptana ai kananu khangra aina nakhoi loinamak tumna hatkani asi hermaga madi phone da adum kakthakre nasai aina moida sapadasu mamito yam khana yengaga khudomi singaga nangsu hatkani haire hojik thongal dasu noi loi hatkani haina murum sonduna lermine pabuna soni da anselaga ibema nangna fana ningai tawragasu taibang miyoi bedi sukpi hekpiraro sonina moina pidrasu aidingam naba pukhini pabungna nangna puba sukanga moine misu mama mapa leisidi seksinna senanine sonina senazasana ahingda makhoni ektum khibaga aidi adum kokthokani matamduda aidi mabu putana adum chatkini kana thingbangani magi pakhumduda akhoi loina pakhale pabungsu ibaide yengaga haire ibungo potsi khara luga dawri upai amakhang natana nasanda sangni basi loisaningai lambi laite aini ngamba haibabu masi mangai asumna tawrabadi nakhoigi lekai ado kanbangungani natrabadi ai upai laite nasanda pisidagi thokraga atopada amuk sangani misi mina kayasu tholokpa yaine pabung wahaiduda akhoi baisu munna kantharaga pabung da pakum pire pabung upai do haibiro adugi lambi do natana laitrabanina kaidawruni hujikti
ꯑꯩꯈꯣꯏ ꯇꯧꯕ ꯇꯥꯕꯅꯦ ꯑꯗꯨꯗꯒꯤꯗꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯏ ꯅꯆꯟ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯁꯤꯡꯁꯦ ꯄꯨꯔꯣ ꯅꯃꯥꯁꯤꯗꯒꯤ ꯐꯤ ꯄꯨꯝꯕ ꯍꯣꯡꯗꯣꯛꯍꯜꯂꯒꯦ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯂꯣꯏꯅ ꯇꯧꯔꯛꯂꯒꯦ ꯑꯗꯨꯒ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝꯗ ꯃꯤ ꯑꯃ ꯄꯣꯠꯂꯣꯏꯕꯗꯧꯅ ꯐꯤꯁꯤꯡꯁꯦ ꯄꯣꯠꯂꯣꯏꯒꯗꯕꯅꯤ ꯃꯤ ꯄꯣꯠꯂꯣꯏꯕꯗ ꯆꯪꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯗꯦ ꯃꯪ ꯀꯥꯕ ꯃꯪ ꯀꯨꯝꯕ ꯂꯣꯏꯅꯃꯛ ꯇꯧꯒꯗꯕꯅꯤ ꯄꯥꯕꯨꯡꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯌꯥꯝ ꯍꯩꯅꯗꯦ ꯏꯁꯥꯁꯦ ꯑꯗꯨꯒꯨꯝꯕ ꯃꯤꯀꯨꯞ ꯑꯗꯣ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯍꯟꯅꯤꯡꯈꯤꯗꯦ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯣ ꯃꯥꯁꯨ ꯏꯕꯥꯏꯒ ꯆꯠꯃꯤꯟꯅꯔꯣ ꯍꯥꯏꯕꯗꯒꯤ ꯏꯕꯥꯏꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯒ ꯂꯤꯟꯊꯣꯏꯒ ꯁꯣꯅꯤꯒ ꯑꯩꯒꯗꯤ ꯄꯥꯕꯨꯡ ꯈꯣꯏꯗ ꯂꯩꯍꯧꯔꯦ ꯏꯕꯥꯏ ꯆꯠꯈ꯭ꯔꯕ ꯐꯅ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯏꯕꯥꯏ ꯐꯣꯟ ꯇꯧꯔꯛꯏ ꯑꯩ ꯑꯗꯨꯝ ꯄꯥꯏꯈꯠꯂꯦ ꯑꯩꯅ 이발 로이르보 이발이나 까이데 이노다 소음다 이랑 오인다 동나 레이리 아이나 그대로가 하이세 이발이나 ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯣ ꯃꯌꯥꯝ ꯂꯥꯛꯂꯒ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯈꯠꯂꯀꯥꯟꯁꯤꯗ ꯐꯩꯌꯦꯁꯨ ꯈꯪꯗꯦ ꯐꯠꯇꯦꯁꯨ ꯈꯪꯗꯦ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯁꯤꯟꯕ ꯌꯥꯔꯣꯏ ꯁꯤꯅꯤ ꯋꯥꯒꯁꯨ ꯌꯥꯝ ꯑꯀꯟꯕ ꯉꯥꯡꯉꯝꯃꯤꯗꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯍꯥꯏꯔꯦꯗꯅ ꯇꯝꯕꯁꯨ ꯍꯩꯇꯦ ꯅꯄꯥꯏꯗꯤ ꯑꯗꯣ ꯀꯃꯥꯏ ꯇꯧꯒꯗꯣꯏꯅꯣ ꯈꯟꯕꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯏꯕꯥꯏꯗ 이발 ꯑꯗꯨꯗꯤ ꯑꯩ ꯄꯥꯕꯨꯡꯗ ꯑꯝꯇ ꯇꯝꯈꯤꯒꯦꯀꯣ ꯑꯩꯅ ꯄꯥꯕꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯝꯃꯨꯕꯗꯒꯤ ꯄꯥꯕꯨꯡꯅ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯃꯌꯥꯝꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯕꯥꯏꯗ ꯑꯃꯨꯛ ꯇꯝꯃꯦ ꯏꯕꯥꯏꯁꯨ ꯍꯣꯏ ꯂꯥꯛꯑꯒꯦ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯒꯤꯗꯤ ꯍꯦꯂꯣꯏ ꯑꯁꯦ ꯊꯣꯛꯍꯜꯂꯒꯦ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯌꯥꯎꯕ ꯉꯝꯃꯔꯣꯏꯀꯣ ꯅꯈꯣꯏꯅ ꯐꯒꯗꯕꯗꯣ ꯀꯔꯤꯅꯣ ꯀꯔꯥꯅꯣꯗꯣ ꯈꯟꯅꯈ꯭ꯔꯣ ꯑꯩꯈꯣꯏ ꯆꯦꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏꯗꯤ ꯄꯥꯕꯨꯡꯅ ꯐꯅꯤ ꯈꯟꯅ ꯂꯥꯛꯆꯔꯤꯕꯅꯤ ꯄꯥꯕꯨꯡꯅ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯕꯤꯌꯣ ꯄꯥꯕꯨꯡꯅ ꯐꯔꯦꯁꯦ ꯑꯩ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯇꯅꯕ ꯁꯤꯜꯂꯒꯦ ꯑꯗꯨꯒꯅꯦ ꯅꯈꯣꯏ ꯂꯩꯀꯥꯏꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇꯤ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯔꯁꯤꯅꯨ ꯑꯗꯨꯒꯅꯦ 이봉어두다 옌 아무비 아마각당 레락나바 하이코 옌 아무비두는에 너희 이문기 다사분바 태도올라게 빠붕나 하비기 마뚱이나 이바이다 옌 아무비마 레이나바 하이크레 이바이수 얌투네 옌두 레이라가 빠붕 코이다 라이 어두다기디 소니기 아무로이신나바 토랑분바 호이 빠붕나 케케이나 마얌 putholaga laishonba howi 소니야 마하라우나 पाबुंगी अकोइबदा क्वेश्चन चेंबा हरई सोनीगी मखोंना लेपाकता अमुक थेली पाबुंगदा ममितो संतलक्षण अमु येंगसेले पाबुंगना सोनबदा आइना ताहोबा हाइबबो येंसिगी थवाई मीगा नुपी मसा असिगी इमुंगी दसासिंगा ओनरबनी मखोइदा तिजेलनु हाइबना सिंबा सिंगसिनी पाबुंगना येंगोय येंसे नाहाकी मतुंगदा सोइदना सिगनी नोई इमुंगी दासा पुंबा मंगोंदा सिनारबनी नाहक लेरदी नोइसु हनखिबा यारनी होरेल जुम जौरगा नसल सिंगसी निंगथीना पथालुको इबाइना अमु पाबुंग मोइ संगम हेलो सिंगदुदी पाबुंग नमो येंसिना हेक सिबा मतमदा नसल सिदगी थोखरनी मधु फाउबदी सेक्शन सेनादबा यारुको अखोई नुंदांग ताराफाव येंदु सिब्रा हाइना येंगी अदुबु येंदुदी सिबा कौबा लैते सुम थेंजेलपदगी पाबुंगना अखोई हनख्रो मा अदुम फोनदा हाइरलगे हाइबदगी अखोई पाबुंग खोयुमदगी थोलखि इसेना गैस लोइदोरे अदुना अखोइदगी गैस सिलिंडर अमता लौखिगे अखोइदा हाना संगसी हाइबदगी अखोइदा हाना पुलप थौजिन मिनरे अखोइगी युम हेक यौबगा पाबुंगना इमानबदा फोन तौरके इमानबना फोन दो पाइखल्ले अइसु अदुम ता पाबुंगना नोइबु कदा यौरके इमानबदुना अखोइ लेकाय यौरे युमदा चंगिये पाबुंग पाखना हा अदुदी लोइना मांगिदना तौरिसे इमानबना पाखना कइदौरके हाइसे पाबुंग
ꯄꯥꯕꯨꯡꯅ ꯑꯩꯗꯤ ꯅꯈꯣꯏ ꯂꯝꯕꯤꯗ ꯂꯩꯔꯝꯈꯤꯅꯤ ꯈꯟꯗꯨꯅ ꯍꯦꯂꯣꯏꯗꯣ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯂꯩꯍꯧꯔꯁꯅꯨ ꯈꯟꯗꯨꯅ ꯑꯩ ꯌꯦꯟꯗꯣ ꯍꯥꯠꯇꯣꯛꯂꯨꯔꯦ ꯏꯃꯥꯟꯅꯕ ꯄꯥꯈꯠꯅ ꯍꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯄꯥꯕꯨꯡꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯣꯏꯗ꯭ꯔꯦ ꯃꯊꯟꯇ ꯁꯤꯕ ꯉꯥꯏꯔꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯣ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯈꯟꯕꯗꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯕꯨꯡꯅ ꯄꯥꯡꯊꯣꯛꯂꯨꯕꯅꯤ 이만하구나. 빠붕, 그이노, 빠붕은 또 왜 시부? 단자두다, 아쿠이 그 가기 무사노 피나, 망호 내기 레빠가, 아쿠이데 쿠도 미틸라가, 뭐 다이나 까는 라우레, 아쿠이 수아이 라우레, 나게 사찰 오토라가 예미, 그나 술래라는데, 아무것이 라우레, 아이 얌나 기절해, 아시 하리가, 마카다 fam타기, 아쿠이나 성킬라가, 그도록에 하이나 마마담나, 성킬라 끊어. 너기 말때 랩피도 아이암나 기자예 아시헤르가 마 까콜레 단자하다 에코슈 마나크다 생실라가 레이나 베이토로게 하이나하미 레이나 개슈 쿠막데 아두부 마미토 상능이가 에코데 쿠도 미틸라가 너기 말때 레이도 에키제예 마판다 에코미암 랑나부데 따부데기 manungdagi akhoi kaka akhoi se saga su thole akhoi le nagi ma tawdu ubada sasana sensilaga jathubi isabu kai dawrake lainana mama ayam kijeye aibu konbiyo se aibu se nu konbiyo ba tu asida mogi marakta yamna kiba tamthibi nu pi mu yawre ai asi bu se yamna kijeye sasana akhoi da mu ye akhoi le na da mu ye tawraga le akhoi su pakhatle अदुदगिदी ककाना अखोले नादो पम्मगा इमुले पुसनकरे अखोमियामसु तिंगक येंगग लेहौरे तसिंगदी अखोममागा अखोचे सागा कया कौनदे अदुना इखुसु कया कन्ना तोर खोंदानदे अदुबु अंगांखैदी अखोनियाम लुना तौजे चसासु लाइटिंगी मतांगदा खरा काहेना थाजे अखोमादी सुमद्रिंगनी लाइटिंग क्या संगदे अदुबु पुंगनिंगदी याम सेना लाचे मखोय अनिना निंगाय संदानरे सिसु लाइटिंगी matangdegini mamana mayam mamangda uthokpase kya pamde adubu akhoi sasadi mayam mamangda lightinggi matangda adu hangna pukning lupsin mapamje masini maram oiraga mkhoi ani kaya yanade mataudu akhoi loina pakhatnare kaina thanga akhoi sega ibaiga du gas cylinder du piraga hankhina ba adubu isegi baigana wari pumbudu hairam se haibne अदुदा इमानबदुना हारुरनु खोना दायकति लोकपा यावरदि सोइदना इखोइदा लाकनि लाइटिन ओंगरबा यावरदि अखुमादे हे येंबनि अदुदा अई हाइरगे अइसु हेक चंगगा हारुगे से खोक्तक चाय महि थाजलई बु थाजलई काइनगा हाइरकद्राना अखुइ चादो खरा हाइनम तंगममे लाइटिन दिसु काहेना थाजबा मिनिना अखोइ चिखोइ चखरबा मतुंग इमानबदुसु सत्खर अइना अखुमादे हेक्ता चंगगा हाइरुरसि अखोइ लेनागी खनबदा याम नुमाइते हाबदुसु ममाना मौंग खिसि हेक्ता चंगबा यारो कैसु तौरमद्रबदि तथि तथि नांगखदोइने असिकि नुपिसे पुरा हिंचाबिने नंगना खंगदतोइने अइना इमा खोइ चाना कैसु हाइरोइदा मासु लाइटिन याम थाजे हाइदुदि अखुमाना खंगदे नंग चंगगा हाइगेसु हाइरुरो नमानबदुनसु हाइरोनो हाइरमिगबो तौरो नो अपामबदो अई ममागी वाहिदुदा तुमिन लेरे वाखलदुदि फावे होइदे नुसिगे हिंसिमदि मौ येंगगे होरेल कई तौनबगा तारकलदि हेक्ता सिनसिन बाइदुनि असुमना अई चा इसिं फजना साथोलगा नांता तुमनबा तौरे हक्सांसु नसायुक्तगी चलुबना याम चोक्थारे अइना फमुई हेक चंगबा अखोइ सेसु फोन तौरलगा मुसु पोथादरे साइसिं चाबलोरे हारे अदुदगिदी पोथादरे साइतुना फोन दो थमनारे अई फोन दो सुम मेलगा गूगल दा हेलोइगुंबा बतगुंबा ओंगनबगी मतंगदा सुम पारमे अई अदगिदी अदुम तंथाखरे मंगदसु भूत प्रेतकी मंगाक्तनी मंगिसे अइना दब थमई थागे हाइतुना मंगदुदा तौरमे लाइनिंगथौकादा थारिबा ओपुदुदगी लाइगुंबा अमना मुन्ना येंगपदगी अई खंप्रे खंगना मिकअप थोले
ꯑꯩ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯇꯧꯅ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯑꯩꯒꯤ ꯐꯣꯟꯗꯨ ꯊꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠꯀꯨꯝꯕ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯑꯃ ꯊꯦꯡꯅꯩ ꯑꯩ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯇꯦꯗꯤ ꯕꯤꯌꯔꯗꯣ ꯑꯣꯏꯔꯝꯃꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤ ꯏꯁꯧ ꯂꯥꯡꯉꯤ ꯑꯉꯥꯡ ꯂꯩꯔꯁꯤꯕꯨ ꯃꯤꯍꯨꯜꯒ ꯑꯥ ꯌꯧꯔꯨꯔꯦ ꯑꯗꯒꯤꯗꯤ ꯐꯣꯟꯗꯣ ꯂꯧꯈꯠꯂꯒ ꯑꯩꯅ ꯌꯦꯡꯉꯨꯕꯗꯗꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯇꯟꯖꯥꯗꯨꯗ ꯍꯨꯏ ꯃꯌꯥꯝ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯣꯛꯇꯨꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯗꯦ ꯑꯩꯅ ꯇꯥꯔꯤꯕ ꯍꯥꯏꯕꯕꯨ ꯍꯨꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯨꯗꯗꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯑꯩꯒ ꯌꯥꯝ ꯅꯛꯅꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯃꯩꯗ ꯇꯥꯈꯤꯕꯒꯨꯝ ꯇꯥꯏ ꯑꯩ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯌꯦꯡꯕꯗꯗꯤ ꯑꯩꯒꯤ ꯐꯃꯥꯡꯗꯗꯤ ꯀꯩꯝꯇ ꯇꯥꯔꯝꯗ꯭ꯔꯦ ꯏꯁꯥꯁꯤ ꯈꯔ ꯈꯔ ꯍꯩꯅꯔꯛꯇꯕ ꯍꯧꯔꯦ ꯁꯨꯝ ꯍꯩꯅꯗ ꯑꯩꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡꯗꯣ ꯁꯨꯝ ꯀꯣꯏꯅ ꯌꯦꯡꯉꯨ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯉꯨꯔꯒ ꯑꯩꯒꯤ ꯀꯥꯡꯈꯗ ꯌꯦꯡꯅꯤꯡꯕ ꯑꯃꯨꯛ ꯐꯥꯎꯔꯛꯏ ꯑꯃꯨꯛ ꯑꯩꯒꯤ ꯀꯥꯡꯈꯗ ꯄꯥꯛꯊꯔꯒ ꯌꯦꯡꯉꯁꯤꯔꯥ ꯈꯜꯂꯛꯑꯦ ꯑꯗꯨ ꯈꯜꯂꯒꯁꯨ ꯑꯩ ꯌꯦꯡꯕꯗꯤ ꯉꯝꯃꯝꯗꯦ ꯑꯃꯨꯛ ꯑꯩꯒꯤ ꯀꯥꯗꯣ ꯌꯥꯝ ꯃꯝꯃꯦꯅ ꯊꯣꯡꯅꯥꯎ ꯄꯥꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯨꯒꯥꯏꯔꯨꯕ ꯐꯛꯂꯥꯡ ꯑꯍꯣꯕꯗꯣ ꯑꯩꯒꯤ ꯃꯤꯠꯁꯦ ꯍꯦꯛ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯨꯔꯦ ꯑꯩ ꯑꯍꯣꯕꯗꯨꯗ ꯁꯨꯝ ꯌꯦꯡꯉꯤ ꯉꯛꯁꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯄꯗꯒꯤ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯨꯏ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯎꯔꯛꯏ ꯑꯩ ꯐꯠ ꯂꯥꯎꯅ ꯂꯨꯞꯊꯩ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯖꯤꯜꯂꯛꯏ ꯍꯨꯏꯁꯨ ꯁꯨꯝ ꯀꯞꯈꯠꯂꯛꯏ ꯃꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯑꯦ ꯑꯩ ꯀꯤꯕ ꯁꯨꯝ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯍꯣꯕꯗ ꯂꯩꯔꯤꯕꯗꯨ ꯀꯔꯤꯅꯣ ꯃꯨꯟꯅ ꯌꯦꯡꯂꯒꯦ ꯈꯜꯂꯛꯑꯦ ꯑꯀꯤꯕꯅ ꯈꯨꯗꯨꯝꯗꯤ ꯆꯜꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯑꯩ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯍꯣꯕꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒꯗꯤ ꯑꯩꯅ ꯎꯔꯤꯕ ꯑꯃꯨꯕꯗꯨꯗꯤ ꯇꯥꯏꯔꯜ ꯄꯥꯝꯕꯤꯅ ꯊꯥꯕꯜ ꯐꯅ ꯊꯣꯛꯂꯤꯕ ꯊꯥꯖꯒꯤ ꯃꯃꯥꯡꯗ ꯍꯧꯕ ꯑꯣꯏꯔꯝꯈꯤ ꯑꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯤ ꯑꯩꯅ ꯏꯃꯥꯕꯨ ꯍꯧꯗꯣꯛꯏ ꯏꯃꯥꯎ ꯇꯥꯕ꯭ꯔꯣ ꯁꯤ ꯏꯃꯥꯎ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯗꯧꯔꯒꯦ ꯎꯏꯔꯨꯝ ꯇꯨꯝꯊꯗ ꯉꯥꯏꯔꯤꯌꯦ ꯀꯣꯛ ꯇꯨꯝꯃꯨꯔꯣ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯏꯃꯥ ꯑꯩ ꯏꯊꯟꯗ ꯇꯨꯝꯕꯁꯦ ꯁꯨꯝ ꯀꯤꯖꯔꯦꯕ ꯑꯩꯒꯤ ꯅꯥꯛꯇ ꯇꯨꯝꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯥꯅ ꯇꯥꯅꯤꯡꯗꯦꯍꯦ ꯅꯇꯨ ꯊꯤ ꯌꯥꯔꯀꯥꯟꯁꯤꯗ ꯆꯣ ꯇꯨꯝꯃꯨꯔꯣ ꯑꯩꯅ ꯏꯃꯥ ꯀꯥꯔꯟ ꯉꯥꯡ ꯂꯩꯔꯅꯨ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯍꯧꯒꯠꯂꯣꯕ ꯏꯁꯤꯡꯁꯨ ꯈꯧꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦ ꯆꯥꯛꯈꯨꯝꯗ ꯑꯃ ꯆꯪꯉꯨꯁꯦꯕ ꯃꯄꯥꯟꯁꯨ ꯌꯥꯝ ꯊꯣꯛꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯏꯁꯧ ꯂꯥꯡꯅ ꯍꯧꯒꯠꯂꯛꯏ ꯑꯩꯅ ꯀꯅꯥꯅꯣ ꯇꯦꯗꯤ ꯕꯤꯌꯔꯗꯣ ꯑꯩꯒꯤ ꯐꯃꯨꯡꯗ ꯊꯅꯝꯃꯤꯗꯨꯕꯣ ꯑꯩꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯈꯪꯉꯨꯔꯦ ꯏꯃꯥꯅ ꯅꯆꯟꯇꯣꯝꯕꯤꯗꯣ ꯅꯪ ꯃꯅꯥꯛꯇ ꯇꯨꯝꯅꯤ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯅꯆꯦ ꯌꯥꯏꯒ ꯇꯨꯝꯈ꯭ꯔꯕꯅꯤ ꯃꯥꯅ ꯊꯅꯝꯃꯤ ꯑꯣꯏꯔꯝꯅꯤ ꯑꯁꯨꯝꯅ ꯏꯃꯥꯅ ꯇꯨꯡꯗ ꯑꯩꯅ ꯃꯥꯡꯗ ꯊꯥꯔꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯉꯤ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯦꯟ ꯍꯦꯛ ꯌꯧꯕꯒ ꯆꯥꯛꯈꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯟ ꯇꯥꯏ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯃꯊꯛꯇ ꯂꯩꯕꯗꯨꯁꯨ ꯃꯈꯥꯗ ꯇꯥꯔꯛꯄꯒꯤ ꯃꯈꯣꯟꯗꯣ ꯇꯥꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯨꯔꯥꯟꯕ ꯆꯪꯉꯤꯅꯦ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯒꯤ ꯃꯩꯗꯣ ꯐꯠ ꯂꯥꯎꯅ ꯊꯥꯜꯂꯤ ꯑꯩꯈꯣꯏ ꯃꯥ ꯏꯕꯥꯅꯤ ꯊꯨꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯕꯗꯗꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯀꯣꯜꯂꯤꯛꯈꯩꯗꯣ ꯃꯐꯝ ꯆꯥꯅ ꯂꯩꯔꯝꯃꯤ ꯂꯩꯃꯥꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯩꯈꯣꯏ ꯃꯥ ꯏꯕꯥꯅꯤ ꯃꯨꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯅꯩ ꯃꯅꯤꯡꯊꯣꯡꯗꯨꯁꯨ ꯂꯣꯜꯂꯒ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯤ ꯑꯩ ꯑꯀꯤꯕ ꯐꯖꯜꯂꯦ ꯑꯩꯈꯣꯏ ꯃꯥꯅ ꯏꯁꯤꯡ ꯊꯛꯅꯦꯗꯣ ꯊꯛꯑꯣꯗꯅ ꯑꯩꯅ ꯑꯁꯤ ꯍꯥꯏꯔꯒ ꯔꯦꯛꯇꯒꯤ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯊꯔꯒ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡꯗꯨ ꯌꯥꯔꯒ ꯊꯛꯏ ꯑꯁꯨꯝꯅ ꯏꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯏꯃꯥꯅ ꯎꯄꯨ ꯃꯊꯛꯇꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗ ꯂꯧꯊꯔꯒ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯥꯗꯣꯛꯏ ꯋꯥꯈꯜꯗ ꯐꯥꯎꯔꯛꯏ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯍꯥꯏꯅ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡꯗꯣ ꯈꯪꯍꯧꯗꯅ ꯊꯤꯜꯂꯛꯏ ꯑꯩꯈꯣꯏ ꯃꯥ ꯏꯕꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯅꯩ ꯑꯃꯨꯛꯁꯨ ꯊꯣꯡꯗꯣ ꯃꯅꯝ ꯊꯤꯟꯖꯤꯜꯂꯛꯏ ꯑꯩꯈꯣꯏ ꯃꯥꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯧꯕꯗꯣ ꯀꯅꯥꯁꯨ ꯈꯨꯝꯃꯛꯇꯦ ꯈꯪꯍꯧꯗꯅ
ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯄꯥꯈꯠꯅ ꯊꯣꯡꯗꯣ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯏꯃꯥꯒ ꯏꯕꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯣꯡꯖꯥꯎꯗꯣ ꯑꯃꯨꯛ ꯐꯠ ꯂꯣꯟꯁꯤꯜꯂꯦ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯒ ꯀꯧꯔꯛꯑꯦ ꯑꯩꯈꯣꯏ ꯆꯥꯆꯥꯒꯤ ꯈꯣꯟꯖꯦꯜꯗ ꯏꯆꯦ ꯊꯣꯡ ꯑꯝꯇ ꯍꯥꯡꯗꯣꯛꯑꯣ ꯅꯆꯥꯅꯨꯄꯤꯗꯣ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯏꯅꯥꯎ ꯅꯪ ꯑꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯣ ꯑꯃꯨꯛ ꯍꯥꯡꯗꯣꯛꯏ ꯑꯃꯨꯛꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯈꯠꯅ ꯊꯣꯡꯗꯣ ꯂꯣꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯩꯈꯣꯏ ꯆꯥꯆꯥꯗꯣ ꯐꯛꯂꯥꯡ ꯃꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯦ ꯆꯥꯆꯥ ꯍꯣꯏ ꯌꯨꯝꯒ ꯑꯩꯈꯣꯏ ꯌꯨꯝꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯩ ꯑꯩꯅ ꯆꯥꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯆꯥꯆꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯆꯥꯆꯥꯅ ꯅꯆꯥꯅꯨꯄꯤꯗꯣ ꯂꯥꯏ ꯎꯇꯤ ꯂꯣꯛꯄ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯝꯇ ꯂꯥꯛꯑꯣ ꯏꯆꯦ ꯆꯥꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯈꯣꯏ ꯆꯥꯆꯥꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯥ ꯏꯕꯥꯅꯤ ꯆꯦꯟꯁꯤꯜꯂꯦ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯂꯩꯅꯥꯗꯨ ꯑꯉꯧꯕꯤꯒꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯅꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯩꯗ ꯆꯠꯈ꯭ꯔꯒꯦ ꯀꯀꯥꯅ ꯌꯥꯔꯣꯏꯌꯦ ꯏꯆꯥ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣ ꯄꯄꯥ ꯂꯩꯁꯤꯗꯤ ꯂꯩꯅꯥꯅ ꯄꯄꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯣ ꯀꯀꯥꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯥꯅꯦ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯂꯩꯅꯥꯅ ꯄꯄꯥ ꯑꯩꯁꯨ ꯄꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯥꯅꯅꯦ ꯑꯩꯁꯦ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯍꯥꯏꯌꯦ ꯄꯄꯥ ꯅꯣꯏꯁꯨ ꯄꯨꯍꯟꯅꯤꯡꯗꯦ ꯃꯃꯥꯁꯨ ꯄꯨꯍꯟꯅꯤꯡꯗꯦ ꯆꯥꯆꯥꯅ ꯑꯃꯨꯛ ꯌꯦꯡꯉꯣꯏ ꯃꯃꯥꯁꯨ ꯄꯄꯥꯁꯨ ꯅꯪꯁꯨ ꯀꯅꯥꯝꯇꯅ ꯄꯨꯕ ꯉꯝꯃꯣꯏꯌꯦ ꯏꯄꯥ ꯂꯩꯅꯤꯡꯊꯧ ꯁꯤꯗꯕ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯤꯟꯕꯤꯔꯤꯁꯤꯗꯤ ꯂꯩꯅꯥꯅ ꯀꯅꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯗꯤ ꯂꯩꯇꯦꯅ ꯆꯥꯆꯥꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯏꯃꯥ ꯂꯩꯔꯤꯉꯩꯗꯅꯦ ꯏꯆꯥꯕꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯐꯖꯅ ꯂꯩꯁꯤꯗꯤ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯄꯨꯖꯥ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯅꯅꯦ ꯏꯆꯥꯕꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯖꯒꯠꯁꯤꯗ ꯇꯨꯃꯤꯠ ꯀꯥꯡ ꯐꯥꯎꯕ ꯂꯩꯇꯤꯌꯦ ꯂꯩꯅꯥꯅ ꯂꯩ ꯏꯃꯥ ꯍꯣꯔꯦꯟꯅꯦ ꯃꯃꯥꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯁꯨꯝꯂꯝꯗꯣꯏꯅꯦ ꯑꯗꯨꯗꯒꯤꯗꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯂꯐꯨ ꯃꯈꯣꯡꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯀꯧꯔꯛꯀꯅꯤ ꯑꯩ ꯑꯗꯨꯝ ꯆꯦꯟꯊꯣꯛꯈ꯭ꯔꯅꯤ ꯃꯃꯥꯈꯣꯏꯅ ꯑꯩꯕꯨ ꯀꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯌꯦ ꯆꯥꯆꯥꯅ ꯑꯃꯨꯛ ꯑꯩꯗꯤ ꯁꯨꯛꯇꯨꯝ ꯇꯨꯝꯃꯣꯏꯌꯦ ꯅꯪ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯗꯣꯏꯅꯦ ꯏꯃꯥꯒꯤ ꯐꯅꯦꯛꯁꯤꯅꯅꯦ ꯏꯆꯥꯕꯨꯅꯦ ꯀꯨꯞꯄꯒ ꯊꯝꯗꯣꯏꯅꯤ ꯃꯃꯥꯒꯤ ꯐꯅꯦꯛꯅ ꯀꯨꯞꯄꯒ ꯂꯩꯔꯤꯉꯩꯗ ꯀꯔꯝꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯅ ꯃꯆꯥꯕꯨ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯁꯦꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯂꯩꯅꯥꯅ ꯑꯃꯨꯛ ꯏꯃꯥ ꯑꯩꯕꯨ ꯁꯨꯃꯥꯡ ꯐꯥꯎꯗ ꯊꯤꯟꯗꯣꯛꯄꯤꯌꯨ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤꯌꯦ ꯏꯃꯥ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯕꯨ ꯁꯨꯃꯥꯡ ꯐꯥꯎꯗꯗꯤ ꯊꯤꯟꯗꯣꯛꯄꯤꯌꯨꯕ ꯑꯩꯈꯣꯏ ꯆꯥꯆꯥꯅ ꯀꯩꯗꯧꯕꯒꯤ ꯊꯤꯟꯗꯣꯏꯕ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯅ ꯃꯥ ꯍꯥꯏꯗꯨꯕꯣ ꯂꯩꯅꯥꯅ ꯏꯃꯥ ꯑꯩꯈꯣꯏ ꯃꯈꯥꯗꯪ ꯌꯦꯅꯈꯥꯁꯤꯗ ꯂꯩꯔꯦ ꯑꯩꯕꯨ ꯂꯥꯛꯑꯣꯅ ꯃꯈꯨꯠ ꯈꯠꯂꯒ ꯀꯧ ꯂꯩꯔꯦ ꯑꯩ ꯆꯠꯂꯒꯦ ꯏꯃꯥ ꯑꯩꯕꯨ ꯁꯨꯃꯥꯡ ꯐꯥꯎꯗ ꯊꯤꯟꯗꯣꯛꯄꯤꯌꯨ ꯇꯟꯖꯥꯗꯨꯗ ꯑꯩꯈꯣꯏ ꯃꯥꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯛꯏ ꯃꯈꯨꯠꯇ ꯈꯨꯏꯖꯨ ꯂꯩꯈꯥꯝ ꯄꯥꯏꯔꯒ ꯂꯥꯛꯏ ꯃꯅꯨꯡꯒꯤ ꯐꯨꯅꯥꯛ ꯃꯄꯥꯟꯗꯨꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯐꯝꯃꯒ ꯂꯩ ꯏꯃꯥꯅ ꯐꯨꯅꯥꯛꯇ ꯈꯨꯏꯖꯨ ꯂꯩꯈꯥꯝꯗꯨ ꯃꯩ ꯊꯥꯔꯛꯏ ꯂꯩꯅꯥ ꯁꯧꯒꯠꯂꯛꯏ ꯅꯝꯊꯤꯌꯦ ꯃꯆꯧꯕꯤ ꯃꯥꯅꯅꯦ ꯅꯣꯏꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯌꯦ ꯃꯆꯧꯕꯤ ꯃꯨꯊꯠꯂꯣ ꯍꯥꯏꯕꯅꯦ ꯃꯨꯊꯠꯂꯣ ꯑꯩꯈꯣꯏ ꯃꯥꯅ ꯃꯇꯤꯛ ꯂꯩꯔꯗꯤ ꯃꯕꯦꯝ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯄꯣ ꯍꯥꯏꯌꯨꯅꯦ ꯏꯆꯥꯕꯨ ꯄꯨꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥ ꯉꯁꯤ ꯃꯥꯏꯕꯤ ꯀꯧꯔꯒ ꯃꯇꯤꯛ ꯈꯪꯍꯟꯒꯦ ꯂꯩꯅꯥꯅ ꯃꯆꯧꯕꯤ ꯃꯥꯏꯕꯤꯗꯤ ꯀꯧꯒꯅꯨ ꯍꯥꯏꯌꯦ ꯍꯦꯛ ꯃꯥꯏꯕꯤ ꯀꯧꯕꯗ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯃꯥꯕꯣ ꯂꯩꯅꯥꯅ ꯂꯐꯨ ꯃꯈꯣꯡꯗ ꯆꯠꯈ꯭ꯔꯦ ꯌꯨꯝꯁꯤꯗꯒꯤ ꯃꯤ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯦ ꯍꯥꯏꯌꯦ ꯃꯆꯧꯕꯤꯅ ꯈꯨꯏꯖꯨ ꯂꯩꯈꯥꯝ ꯊꯥꯔꯨꯕꯗꯣ ꯑꯗꯨꯒꯤ ꯃꯅꯝꯗꯨꯗ ꯃꯥ ꯅꯝꯊꯤꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯐꯨ ꯃꯈꯣꯡꯗ ꯌꯨꯝꯁꯤꯗꯒꯤ ꯃꯤ ꯑꯃ ꯊꯣꯛꯂꯛꯄ ꯃꯥ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯆꯧꯕꯤ ꯃꯥꯏꯕꯤ ꯀꯧꯒꯅꯨ ꯈꯨꯏꯖꯨ ꯂꯩꯈꯥꯝꯗ ꯃꯨꯊꯠꯂꯣ ꯑꯩꯕꯨ ꯊꯤꯟꯕꯤꯔꯣꯕ
ꯑꯩ ꯁꯨꯃꯥꯡ ꯐꯥꯎꯗ ꯊꯤꯟꯕꯤꯔꯣ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯔꯝꯃꯣꯌꯣ ꯀꯀꯥꯗ ꯑꯃꯨꯛ ꯍꯜꯂꯒ ꯑꯇꯣꯝꯕ ꯅꯌꯥꯝꯕꯗꯨꯗꯪ ꯂꯩꯔꯝꯃꯗꯤ ꯏꯅꯥꯎꯒꯤꯗꯃꯛ ꯆꯦꯟ ꯆꯣꯡꯗꯨꯅ ꯍꯣꯠꯅꯔꯝꯒꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯅꯇꯩꯃ ꯂꯩꯔꯤ ꯂꯥꯎ ꯏꯇꯩꯃꯒ ꯆꯠꯁꯦ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯃꯥꯗꯣ ꯀꯧꯔꯨꯁꯤ ꯑꯩꯒꯤ ꯃꯥꯡ ꯊꯥꯎꯑꯣ ꯏꯆꯥꯇꯣꯝꯕꯤꯁꯦ ꯃꯥꯅ ꯂꯥꯛꯆꯕ ꯌꯥꯄꯣꯠꯇꯦ ꯀꯀꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯑꯩꯈꯣꯏ ꯃꯥꯗ ꯏꯇꯩꯃ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯏꯇꯩꯃꯕꯨ ꯃꯤꯔꯥꯏꯔꯨꯔꯦ ꯅꯅꯥꯎꯕ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯆꯆꯥꯁꯨ ꯏꯃꯥꯗ ꯏꯆꯦ ꯑꯩꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗ ꯐꯥꯎ ꯏꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯖꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯦꯡꯉꯣꯏ ꯅꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯅꯅꯦ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ ꯅꯈꯣꯏꯗ ꯑꯩꯅ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯥꯛꯑꯣ ꯏꯇꯩꯃꯒꯤ ꯃꯥꯡꯊꯥ ꯀꯀꯥ ꯏꯃꯥꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯗꯣ ꯀꯧꯕ ꯆꯠꯈꯤ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯗꯨꯁꯨ ꯃꯥꯏꯕꯤꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥꯗ ꯇꯣꯡꯂꯤꯕ ꯂꯥꯏꯗꯨꯗꯤ ꯇꯣꯉꯥꯜꯂꯤ ꯂꯩꯅꯥꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ ꯏꯃꯥ ꯑꯩꯕꯨ ꯊꯤꯟꯗꯣꯛꯄꯤꯔꯣ ꯍꯥꯏꯕꯅꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯅꯣꯏ ꯂꯣꯏꯅ ꯀꯜꯂꯝꯃꯒꯦꯕ ꯆꯆꯥꯅ ꯏꯆꯥꯗꯤ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏꯌꯦ ꯌꯦꯡꯉꯣꯏ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯑꯃꯗꯤ ꯏꯄꯥ ꯂꯩꯅꯤꯡꯊꯧ ꯁꯤꯗꯕꯅꯅꯦ ꯌꯨꯝꯁꯤꯕꯨ ꯉꯥꯛꯄꯤꯔꯤꯌꯦ ꯏꯃꯥꯁꯨ ꯂꯩꯁꯤꯗꯤ ꯏꯆꯥ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣ ꯂꯩꯅꯥꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯩꯅꯤꯡꯊꯧ ꯂꯩꯇ꯭ꯔꯦ ꯃꯤꯅ ꯄꯨꯈ꯭ꯔꯦ ꯆꯆꯥꯒ ꯑꯩꯒ ꯄꯥꯈꯠꯂꯦ ꯆꯆꯥꯅ ꯍꯥ ꯀꯅꯥꯅ ꯄꯨꯈ꯭ꯔꯤꯕ ꯅꯪꯅ ꯍꯥꯏꯖꯤꯜꯂꯤꯗꯣ ꯑꯩ ꯈꯪꯉꯦ ꯅꯪꯅꯅꯦ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯪ ꯆꯠꯈꯤꯗꯣꯛꯇꯧꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯏꯃꯥꯅꯅꯦ ꯅꯪꯕꯨ ꯁꯨꯡꯊꯦꯡꯅ ꯊꯤꯟꯗꯣꯛꯂꯣꯏ ꯏꯃꯥꯒꯤ ꯏꯊꯥꯗꯒꯤꯅꯦ ꯏꯆꯥꯕꯨꯅꯦ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯅꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯩꯕꯨꯗꯤ ꯀꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏꯌꯦ ꯏꯃꯥ ꯏꯃꯥꯎ ꯕꯕꯥꯁꯦ ꯊꯣꯡꯒꯥꯟ ꯌꯧꯈ꯭ꯔꯦ ꯇꯨ ꯃꯥꯅꯅꯦ ꯈꯨꯗꯤ ꯊꯤꯍꯟꯈꯤꯗꯣꯔꯦ ꯏꯃꯥ ꯊꯤꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯑꯩꯌꯣ ꯏꯃꯥ ꯍꯥꯏꯕ ꯀꯀꯥꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜꯗꯣ ꯇꯥꯔꯛꯏ ꯑꯩꯒ ꯑꯩꯈꯣꯏ ꯆꯆꯥꯒ ꯄꯥꯈꯠꯅ ꯌꯦꯡꯅꯩ ꯂꯩꯅꯥꯅ ꯑꯃꯨꯛ ꯀꯞꯄꯒ ꯏꯃꯥ ꯕꯕꯥꯁꯦ ꯂꯥꯏꯕꯛꯇ ꯏ ꯊꯣꯛꯑꯦ ꯏꯃꯥ ꯑꯩꯕꯨ ꯆꯠꯍꯟꯕꯤꯔꯣ ꯕꯕꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯕꯨ ꯊꯤꯟꯕꯤꯔꯣ ꯑꯩ ꯕꯕꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯆꯆꯥꯅ ꯌꯦꯡꯉꯣꯏ ꯏꯆꯥꯊꯣꯏꯕꯤ ꯏꯆꯥ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅꯅꯦ ꯏꯆꯥꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯥꯛꯅꯕ ꯍꯣꯠꯅꯒꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯀꯀꯥ ꯈꯣꯏ ꯃꯥꯏꯕꯤꯗꯨ ꯀꯧꯔꯒ ꯂꯥꯛꯏ ꯀꯀꯥꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯒ ꯃꯥꯒꯤ ꯂꯥꯏꯕꯛꯇꯒꯤ ꯏ ꯆꯦꯟꯊꯔꯛꯄꯗꯨ ꯎꯕꯗ ꯆꯆꯥ ꯏꯕꯥꯅꯤ ꯃꯨꯟꯅ ꯌꯦꯡꯅꯩ ꯀꯀꯥꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯗ ꯊꯣꯡꯒꯥꯟꯗ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯅ ꯒꯦꯠꯇ ꯌꯩꯁꯤꯜꯂꯨꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯋꯦꯜ ꯑꯃꯅ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯊꯣꯛꯂꯤꯕ ꯏꯗꯨ ꯇꯩꯊꯣꯛꯂꯤ ꯂꯩꯅꯥꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯕꯕꯥꯁꯦ ꯃꯥꯅ ꯈꯨꯗꯤ ꯊꯤꯍꯟꯈ꯭ꯔꯦꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦꯕ ꯆꯆꯥꯅ ꯏꯆꯦ ꯆꯧꯕꯤ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯌꯣ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯑꯃꯨꯛꯇ ꯍꯜꯂꯍꯟꯕꯤꯌꯣ ꯑꯩ ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯏꯕꯤ ꯆꯧꯕꯤꯅ ꯂꯩꯅꯥꯗꯣ ꯑꯣꯟꯁꯤꯜꯂꯒ ꯀꯗꯥꯏ ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣ ꯑꯩ ꯌꯦꯡꯕꯤꯒꯦꯁꯦ ꯂꯩꯅꯥ ꯁꯥꯎꯔꯞꯅ ꯄꯥꯏꯔꯛꯀꯅꯣ ꯃꯤ ꯐꯠꯇꯕꯤ ꯚꯨꯠ ꯁꯥꯟꯅꯕꯤ ꯅꯪꯗ ꯆꯠꯄꯤꯈ꯭ꯔꯣ ꯅꯪꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯚꯨꯠ ꯁꯥꯟꯅꯕꯗꯣ ꯑꯩ ꯈꯪꯉꯣꯏꯗꯕꯤ ꯅꯤꯡꯕ꯭ꯔꯥ ꯃꯥꯏꯕꯤ ꯆꯧꯕꯤꯅ ꯀꯩꯁꯨ ꯊꯧꯑꯣꯏꯗꯅ ꯍꯣꯏꯅꯦ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯇꯥꯔꯦ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒ ꯍꯟꯈꯤꯒꯦ ꯍꯥꯏꯕꯅꯣ ꯀꯔꯤ ꯀꯜꯂꯛꯎꯒꯦ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯉꯝꯃꯣꯏꯌꯦ ꯅꯪ ꯑꯗꯨꯝ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯅꯦ ꯂꯩꯅꯥꯅ ꯑꯩꯗꯤ ꯅꯪꯅ ꯐꯅ ꯍꯤꯒꯥ ꯂꯩꯋꯥ ꯇꯧꯗꯨꯅꯁꯨ ꯀꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯩꯁꯦ ꯑꯩꯒꯤ ꯃꯇꯝ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯆꯧꯕꯤꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯤ ꯆꯧꯕꯤꯅ ꯃꯥꯅ ꯄꯨꯔꯛꯄ ꯃꯕꯨꯛꯇ ꯌꯦꯛꯄ ꯊꯥꯡꯒꯣꯜꯗꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯆꯨꯔꯤ ꯇꯥꯐꯝꯗ ꯊꯣꯛꯂꯒ ꯐꯤꯠ ꯑꯅꯤꯃꯨꯛ ꯂꯨꯅ ꯇꯧꯅꯕ ꯍꯥꯏꯔꯛꯏ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇꯨꯗ ꯁꯨꯃꯥꯡꯗ ꯀꯣꯝ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯈꯤ
ꯐꯤꯠ ꯑꯅꯤ ꯇꯧꯊꯣꯛ ꯍꯥꯏꯕꯗꯣ ꯇꯧꯊꯔꯕ ꯃꯇꯨꯡꯗ ꯆꯐꯨ ꯑꯃ ꯐꯪꯈꯤ꯫ ꯃꯥꯏꯕꯤ ꯆꯥꯎꯕꯤ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯗꯤ ꯆꯆꯥꯗ ꯆꯐꯨꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯈꯤ꯫ ꯆꯐꯨꯁꯤꯕꯨ ꯀꯩꯒꯤꯗꯃꯛꯇ ꯐꯨꯝꯈꯤꯕꯅꯣ? ꯑꯩꯅ ꯐꯪꯒꯅꯤ ꯈꯟꯅ ꯇꯧꯊꯕꯗꯨꯗꯤ ꯐꯪꯗ꯭ꯔꯦ, ꯑꯗꯨꯒ ꯆꯐꯨꯁꯤ ꯑꯣꯏꯅ ꯐꯪꯃꯦꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯀꯀꯥꯅ ꯑꯩꯈꯣꯏ ꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯇꯩꯃ, ꯆꯐꯨꯁꯦ ꯊꯥꯏꯅ ꯃꯃꯥꯒ ꯇꯧꯔꯒ ꯃꯤꯅ ꯀꯥꯞꯁꯤꯜꯂꯛꯄ ꯍꯤꯀꯥꯞ ꯅꯨꯡꯀꯥꯞ ꯃꯌꯥꯝꯁꯤꯡꯗꯣ ꯆꯪꯗꯅꯕ ꯍꯧꯔꯪꯒꯤ ꯃꯥꯏꯕ ꯑꯃꯒ ꯇꯧꯔꯒ ꯐꯨꯝꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯋꯥꯈꯜꯅ ꯃꯥꯡꯖꯤꯟ ꯊꯥꯈꯤ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯕꯨꯁꯨ ꯑꯩꯅ ꯌꯥꯝ ꯂꯥꯟꯅ ꯂꯧꯈꯤ꯫ ꯆꯆꯥꯅ ꯑꯁꯦꯡꯕꯅꯤ, ꯑꯩꯁꯦ ꯏꯆꯦꯗ ꯇꯁꯦꯡꯅ ꯂꯥꯜꯂꯕꯤꯅꯤ꯫ ꯑꯩꯒꯤ ꯗꯥꯎ ꯌꯥꯔꯛꯇꯕ ꯀꯌꯥꯕꯨ ꯏꯆꯦꯅ ꯃꯍꯩ ꯊꯥꯖꯤꯟꯗꯅ ꯇꯧꯔꯤꯅꯤ ꯈꯟꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯀꯩꯅꯣ ꯄꯪꯏꯟꯗ ꯏꯟꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯋꯥꯈꯜ ꯐꯥꯗꯕ ꯉꯝꯍꯧꯈꯤꯗ꯭ꯔꯦ꯫ ꯑꯩ ꯏꯊꯟꯇ ꯏꯀꯥꯏꯖꯔꯦ ꯉꯁꯤꯗꯤ꯫ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯀꯩꯅꯣ ꯏꯁꯥꯅ ꯈꯪꯖꯗ꯭ꯔꯦ꯫ ꯃꯃꯥꯅ ꯑꯃꯨꯛ, ꯏꯅꯥꯎꯁꯥ, ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯩꯅꯗꯤ ꯅꯈꯣꯏꯁꯦ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯤ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯈꯟꯕ ꯉꯝꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯇꯨꯝꯃꯨꯔꯒ ꯎꯏꯔꯨꯔꯨ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯡ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒꯒꯤ ꯁꯪꯒꯣꯏ ꯀꯥꯔꯛꯇ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯄ ꯎꯈꯤ꯫ ꯑꯩ ꯈꯪꯄ꯭ꯔꯦ ꯈꯪꯉꯦ, ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯧꯕ ꯍꯧꯅꯒꯦꯕ? ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯀꯤꯕ ꯑꯃꯁꯨ ꯌꯥꯎꯈꯤ, ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯈꯤ꯫ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯁꯨꯃꯥꯡꯗ ꯂꯦꯞꯄꯤꯉꯩꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄꯤꯁꯤꯡꯗꯣ ꯆꯪꯁꯤꯜꯂꯛꯂꯒ, ꯏꯆꯥꯅꯨꯄꯤ, ꯂꯝꯕꯤ ꯊꯠꯀꯅꯨ, ꯈꯔ ꯍꯟꯗꯣꯛꯄꯤꯌꯣ, ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯍꯟꯗꯣꯛꯇꯨꯅ ꯁꯨꯃꯥꯡ ꯃꯆꯤꯗ ꯂꯦꯞꯈꯤ꯫ ꯐꯅ ꯀꯨꯏꯅ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯌꯦꯡꯈꯤ꯫ ꯑꯩ ꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯕꯛ ꯇꯧꯕꯗꯨ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯗꯕ ꯃꯥꯜꯂꯦ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯃꯣꯏꯒꯤ ꯈꯥꯡꯌꯦꯡꯐꯝ ꯃꯄꯥꯗ ꯃꯤ ꯄꯣꯠꯂꯣꯏꯕꯗꯧꯅ ꯃꯩ ꯊꯥꯔꯛꯏ꯫ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗꯒꯤ ꯑꯩ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯉꯤ꯫ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕꯒ ꯂꯣꯏꯅ ꯀꯥꯎꯈꯤ꯫ ꯑꯩꯅ ꯅꯌꯥꯝꯕꯕꯨꯁꯨ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯍꯟꯈꯤꯕꯅꯤ꯫ ꯅꯌꯥꯝꯕꯅ ꯍꯥꯏ, ꯌꯨꯝꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯨꯗꯨꯅ ꯂꯥꯏꯇꯤꯟꯁꯤꯡꯗꯒꯤ ꯀꯟꯅꯕ ꯇꯧꯖꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯋꯥꯡꯂꯣꯝꯒꯤ ꯂꯩꯕꯥꯛ ꯂꯩꯅ ꯇꯝꯃꯛꯈꯤ, ꯅꯣꯏꯅ ꯁꯨꯃꯥꯡꯗ ꯃꯩ ꯊꯥꯔꯤꯗꯣ ꯑꯩꯒꯤ ꯃꯤꯇꯝ ꯁꯥꯔꯒ ꯄꯣꯠꯂꯣꯏꯔꯤꯕꯅꯤ ꯍꯥꯏꯅ꯫ ꯑꯩ ꯃꯗꯨ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤ꯫ ꯀꯀꯥꯅ ꯑꯃꯨꯛ, ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯃꯇꯝꯗꯨꯗ ꯏꯇꯩꯃꯈꯣꯏ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯤꯡꯉꯝꯃꯤꯅꯤ꯫ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯅꯣꯡꯉꯥꯜꯂꯒ ꯌꯥꯝ ꯉꯥꯡꯈꯤ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯗꯒꯤ ꯇꯥꯆꯧ ꯏꯕꯥꯅꯤ ꯊꯥꯡ ꯐꯥꯎ ꯆꯠꯅꯈꯤ꯫ ꯈꯨꯗꯛꯇꯨꯗ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯁꯨꯃꯥꯡ ꯑꯅꯤꯁꯤꯗ ꯁꯝꯕꯟ ꯈꯥꯈꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯅꯣꯏꯅ ꯐꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒꯁꯨ ꯅꯣꯏ ꯇꯥꯆꯧ ꯏꯕꯥꯅꯤꯅꯗꯤ ꯑꯗꯨꯝ ꯉꯥꯛꯄꯤꯈꯤꯕꯅꯤ, ꯉꯁꯤꯁꯨ ꯉꯥꯛꯄꯤꯔꯤꯕꯁꯤꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯇꯨꯃꯤꯟꯅꯈꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯈꯪꯍꯧꯗꯅ ꯌꯨꯝꯒꯤ ꯖꯤꯡꯒ ꯃꯊꯛꯇꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯨꯝ ꯑꯩ ꯁꯅꯤꯟ ꯐꯪꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯩ ꯁꯨꯝ ꯀꯤꯈꯠꯂꯛꯈꯤ꯫ ꯅꯣꯏ ꯇꯥꯆꯧ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯕꯁꯨ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯀꯤꯖꯕ ꯐꯥꯎꯗꯨꯅ ꯇꯥꯆꯧꯕꯨ ꯍꯧꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯊꯃꯣꯏꯗꯗꯤ ꯏꯁꯣꯔꯕꯨ ꯌꯥꯝ ꯆꯦꯠꯅ ꯅꯤꯡꯖꯈꯤ꯫ ꯀꯤꯃꯟꯕꯗꯒꯤ ꯑꯩ ꯅꯣꯏꯒꯤ ꯇꯥꯆꯧꯗꯣ ꯍꯧꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯏ ꯇꯥꯆꯧꯗꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯀꯤꯔꯤꯉꯩ ꯃꯔꯛꯇꯨꯗ ꯃꯤꯑꯣꯏꯕ ꯀꯅꯥꯅꯁꯨ ꯄꯨꯉꯝꯃꯔꯣꯏꯗꯕ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯩꯆꯥꯛ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯈꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯑꯩ ꯌꯥꯝꯅꯁꯨ ꯀꯞꯈꯤ꯫ ꯇꯒꯠ ꯇꯦꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯆꯥꯛꯀ ꯆꯥꯃꯤꯟꯅꯔꯒ ꯋꯥꯔꯤꯒ ꯁꯥꯟꯅꯔꯝꯕꯗꯣ, ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯌꯥꯝꯅ ꯍꯥꯏ, ꯅꯣꯏ ꯇꯥꯆꯧꯗꯣ ꯃꯉꯥꯛꯅꯔꯒ ꯁꯤꯔꯅꯤ꯫ ꯑꯩꯅꯁꯨ ꯈꯜꯂꯤ,
ꯌꯨꯝ ꯃꯊꯛꯇꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯂꯤꯕꯗ ꯅꯣꯏ ꯇꯥꯁꯧꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯤꯑꯣꯏꯕꯅ ꯁꯤꯔꯝꯗꯥꯏꯗ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯤꯠꯇꯨꯗ ꯈꯪꯉꯦ ꯃꯤꯅꯁꯨ ꯍꯥꯏꯅꯩꯌꯦ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯤꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯂꯥꯏ ꯑꯗꯨꯅ ꯁꯤꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯃꯤ ꯑꯃꯒꯤ ꯁꯥꯏꯌꯣꯟꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯅꯣꯏ ꯇꯥꯆꯧꯗꯤ ꯀꯅꯥꯒꯤ ꯁꯥꯏꯌꯣꯟꯅ ꯂꯧꯕ ꯂꯥꯛꯈꯤꯕꯅꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯅ ꯈꯪꯈꯤꯕ ꯑꯩꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯖꯤꯡꯒ ꯃꯊꯛꯇ ꯆꯠꯄꯒꯤ ꯁꯅꯤꯜ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯐꯪꯈ꯭ꯔꯤꯕ ꯑꯩꯈꯣꯏ ꯃꯥꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤ ꯏꯃꯥ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯕ ꯁꯤ ꯇꯣꯛꯑꯣꯕ ꯀꯀꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯏ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯇꯩꯃꯗ ꯆꯪꯉꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯕꯁꯨ ꯉꯝꯖꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯅꯅꯥꯎꯕꯨꯁꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨꯗ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯅꯤꯡꯉꯛꯄꯗꯒꯤ ꯁꯨꯃꯥꯡ ꯃꯄꯥꯟꯗ ꯆꯠꯂꯒ ꯊꯣꯛꯏ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯍꯨꯝ ꯐꯪꯏ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤꯉꯩ ꯀꯀꯥꯅ ꯑꯩꯕꯨ ꯀꯧꯔꯛꯈꯤ ꯑꯩ ꯐꯠ ꯂꯥꯎꯅ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯀꯀꯥꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯂꯩꯅꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ ꯗꯗꯥ ꯀꯩꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯨꯏꯅꯣ ꯃꯥꯅ ꯗꯗꯥꯕꯨ ꯍꯧꯖꯤꯛ ꯄꯨꯒꯦ ꯇꯧꯔꯤꯅꯤ ꯑꯩꯅ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯗꯗꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯝꯒꯅꯤꯌꯦ ꯗꯗꯥ ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯀꯅꯣ ꯑꯩꯈꯣꯏ ꯂꯩꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯩꯅꯥꯅ ꯑꯃꯨꯛ ꯃꯥꯏꯕꯤ ꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯏꯅ ꯑꯩꯕꯨ ꯀꯟꯕꯗꯤ ꯅꯠꯇꯦ ꯑꯩꯕꯨ ꯆꯠꯍꯟꯕꯤꯔꯣ ꯀꯩꯗꯧꯔꯒꯦ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯌꯦꯡꯉꯒ ꯌꯦꯡꯉꯣꯏ ꯅꯣꯏ ꯉꯁꯤꯒꯤꯗꯤ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯤꯔꯣ ꯃꯄꯥꯟꯗ ꯐꯪꯂꯤꯕ ꯆꯐꯨꯁꯤꯁꯨ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯑꯩꯅ ꯊꯥꯡꯒꯣꯜꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤ ꯆꯤꯡꯂꯝꯃꯤꯗꯣ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗꯕꯅꯤ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯤ ꯆꯥꯎꯕꯤꯗꯣ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯅꯥꯗ ꯀꯧꯈꯠꯂꯛꯏ ꯂꯩꯅꯥꯅ ꯏꯃꯥ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯃꯈꯣꯡ ꯑꯅꯤ ꯊꯤꯟꯗꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯦ ꯏꯃꯥꯎ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯃꯈꯣꯡ ꯑꯅꯤꯅꯦ ꯊꯤꯜꯂꯤꯁꯦ ꯃꯁꯥꯗꯤ ꯌꯥꯎꯗꯦ ꯑꯩ ꯀꯤꯖꯩꯌꯦ ꯏꯃꯥ ꯂꯩꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯈꯣꯏ ꯈꯟꯈꯤ ꯀꯤꯔꯛꯏ ꯑꯃꯨꯛꯁꯨ ꯂꯩꯅꯥ ꯀꯧꯈꯠꯂꯛꯏ ꯏꯃꯥ ꯃꯥꯏꯕꯤ ꯆꯥꯎꯕꯤꯅ ꯑꯩꯒꯤ ꯈꯣꯡꯁꯤ ꯃꯩ ꯊꯥꯔꯛꯑꯦ ꯏꯃꯥ ꯄꯣꯛꯑꯦ ꯁꯥꯔꯦ ꯏꯃꯥ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯑꯩꯕꯨ ꯃꯥꯅ ꯑꯋꯥꯕ ꯄꯤꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯆꯥꯎꯕꯤꯁꯦ ꯃꯐꯤꯁꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯣꯏꯒꯤ ꯁꯨꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯦ ꯏꯃꯥ ꯑꯩ ꯈꯣꯡꯁꯤ ꯌꯥꯝ ꯁꯥꯔꯦ ꯑꯩꯈꯣꯏ ꯂꯩꯅꯥꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯀꯀꯥꯗꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯂꯥꯎ ꯀꯀꯥꯒ ꯆꯠꯂꯒ ꯑꯩꯈꯣꯏ ꯂꯩꯅꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯑꯩ ꯀꯤꯔꯁꯨ ꯀꯤꯅ ꯀꯀꯥꯒꯤ ꯋꯥꯗꯨ ꯍꯦꯛꯇꯣꯛꯄ ꯉꯝꯗꯗꯨꯅ ꯀꯀꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯂꯦꯟꯇꯔꯟꯗꯨ ꯄꯥꯏꯔꯒ ꯆꯠꯂꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯕꯅꯤꯅ ꯀꯤꯕ ꯈꯔ ꯐꯔꯛꯏ ꯃꯥꯏꯕꯤ ꯆꯥꯎꯕꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯌꯧꯕꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯖꯒꯣꯏ ꯁꯥꯕꯗꯨ ꯎꯔꯛꯏ ꯏꯃꯥꯅ ꯃꯩꯗꯨ ꯂꯩꯊꯩ ꯑꯗꯨꯒ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯊꯝꯃꯝꯃꯒ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯃꯥꯏꯕꯤ ꯆꯥꯎꯕꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯅꯨꯡꯗꯨꯗ ꯆꯪꯉꯤ ꯂꯩꯅꯥꯅ ꯍꯥꯏꯕꯒꯨꯝ ꯃꯥꯏꯕꯤ ꯆꯥꯎꯕꯤꯗꯣ ꯃꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯉꯁꯥꯏ ꯄꯨꯈꯤꯕ ꯆꯐꯨꯗꯨ ꯊꯝꯂꯒ ꯆꯐꯨꯗꯨꯒꯤ ꯃꯅꯥꯛꯇ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯥꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯍꯧꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯩꯗꯨ ꯁꯤꯡ ꯑꯃꯨꯛ ꯏꯟꯁꯤꯜꯂꯤ ꯀꯀꯥ ꯁꯥꯎꯔꯒ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗ ꯏꯃꯥꯅ ꯀꯀꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯆꯠꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏ ꯌꯥꯝ ꯋꯥꯅ ꯑꯍꯤꯡꯗꯨ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯉꯥꯏ ꯅꯣꯡꯉꯥꯟꯕꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯣ ꯐꯣꯟ ꯇꯧꯔꯒ ꯀꯧꯏ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯏꯃꯥꯟꯅꯕꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯩꯈꯣꯏ ꯃꯥꯗ ꯇꯣꯡꯂꯤꯕ ꯂꯥꯏꯁꯤꯒ ꯑꯩꯉꯣꯟꯗ ꯇꯣꯡꯂꯤꯕ ꯂꯥꯏꯁꯤꯒ ꯌꯥꯝꯅ ꯃꯥꯟꯅꯗꯦ ꯏꯕꯥꯅꯤꯒꯤ ꯂꯥꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯦꯛꯅꯕꯒꯨꯝꯕꯅꯤ ꯏꯃꯥꯁꯦ ꯐꯠꯇꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯄꯨꯔꯁꯤ ꯑꯗꯨꯒ ꯂꯩꯅꯥꯁꯦ ꯐꯖꯅ ꯂꯥꯌꯦꯡꯉꯨꯔꯁꯤ
ꯃꯥꯒꯤ ꯋꯥꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯥꯖꯩ ꯄꯥꯕꯨꯡ ꯈꯣꯏꯗ ꯆꯠꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯁꯤꯟꯅꯩ ꯏꯃꯥꯟꯅꯕꯗꯨꯁꯨ ꯐꯤ ꯍꯣꯡꯉꯨꯒꯦ ꯍꯥꯏꯔꯒ ꯌꯨꯝꯗ ꯆꯠꯈꯤ ꯑꯩꯅ ꯃꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯆꯠꯂꯤ ꯑꯩꯅ ꯆꯪꯈꯤꯕꯗ ꯃꯣꯏ ꯃꯃꯥꯗꯣ ꯃꯥꯡꯒꯣꯟꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯏꯃꯥꯟꯅꯕꯗꯨꯁꯨ ꯇꯟꯖꯥꯗꯨꯗ ꯆꯞ ꯆꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯣꯏ ꯃꯥꯅ ꯅꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯍꯤꯡꯗ ꯂꯥꯛꯂꯝꯕ ꯉꯁꯥꯏ ꯅꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯃꯥꯏꯕꯤ ꯆꯥꯎꯕꯤꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯏꯃꯥꯟꯅꯕꯅ ꯃꯔꯛ ꯊꯠꯂꯦ ꯏꯃꯥ ꯏꯁꯥꯒꯤ ꯈꯛꯇꯪ ꯈꯜꯂꯒ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯃꯣꯏ ꯃꯃꯥꯅ ꯑꯩꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯗ ꯂꯥꯎꯔꯤ ꯑꯩꯉꯣꯟꯗ ꯁꯣꯛꯀꯗꯕ ꯊꯕꯛꯇꯤ ꯇꯧꯔꯛꯄ ꯌꯥꯔꯣꯏꯀꯣ ꯏꯆꯥ ꯑꯣꯏꯔꯁꯨ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯑꯩ ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯗ ꯆꯠꯃꯤꯟꯅꯔꯦ ꯄꯥꯕꯨꯡꯅ ꯂꯤꯟꯊꯣꯏꯗ ꯇꯧꯅꯕ ꯍꯥꯏꯈꯤꯕꯒꯨꯝ ꯑꯩꯈꯣꯏ ꯂꯩꯅꯥꯗꯁꯨ ꯇꯧꯅꯕ ꯍꯥꯏꯔꯛꯈꯤ ꯃꯤ ꯄꯣꯠꯂꯣꯏꯕꯗꯧꯅ ꯄꯣꯠꯂꯣꯏꯐꯝꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯊꯤꯡꯉꯛꯀꯅꯤ ꯈꯪꯕꯗꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯇꯧꯅꯕ ꯑꯩꯈꯣই ꯂꯦꯞꯅꯈꯤ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡꯕꯨꯁꯨ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯩ ꯄꯥꯕꯨꯡꯅ ꯀꯔꯤꯒꯤ ꯂꯥꯛꯇꯅꯤ ꯌꯦꯡꯉꯣꯏ ꯑꯃꯥꯏꯕꯤ ꯆꯥꯎꯕꯤꯗꯗꯤ ꯌꯦꯡꯍꯜꯂꯅꯨꯀꯣ ꯃꯥꯗꯤ ꯕꯨꯠ ꯁꯥꯟꯅꯕꯤꯅꯤ ꯑꯍꯤꯡꯗ ꯃꯐꯤ ꯊꯣꯛꯂꯒ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯀꯤ ꯑꯈꯪ ꯌꯥꯎꯗ꯭ꯔꯕꯤꯅꯤ ꯏꯃꯥꯟꯅꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯃꯥꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯐꯕ ꯊꯕꯛ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏ ꯏꯃꯥꯟꯅꯕꯅ ꯄꯥꯕꯨꯡꯗ ꯑꯃꯨꯛ ꯑꯩꯁꯨ ꯈꯪꯖꯩ ꯄꯥꯕꯨꯡ ꯑꯗꯨꯅꯕꯨ ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯂꯩꯅꯥꯈꯣꯏꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯈꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄꯗ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯤ ꯑꯃ ꯁꯤꯕꯒꯨꯝ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯇꯧꯔꯒ ꯂꯩꯅꯥꯒꯤ ꯃꯐꯤ ꯃꯔꯣꯟꯁꯤꯡꯗꯨ ꯀꯨꯗ ꯍꯥꯞꯂꯒ ꯄꯨꯔꯕ ꯃꯇꯨꯡ ꯀꯅꯥꯁꯨ ꯆꯪꯅꯗ꯭ꯔꯕ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯕ ꯃꯤ ꯄꯣꯠꯂꯣꯏꯐꯝꯗ ꯄꯨꯗꯨꯅ ꯄꯣꯠꯂꯣꯏꯈꯤ ꯃꯪ ꯀꯥꯕ ꯃꯪ ꯀꯨꯝꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯂꯛꯈꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇꯅ ꯈꯪꯕ ꯎꯕ ꯅꯠꯇꯦ ꯊꯣꯡꯒꯥꯟꯗꯒꯤ ꯃꯩ ꯑꯣꯛꯂꯒ ꯐꯤ ꯑꯆꯣꯠꯄꯁꯤꯡ ꯑꯗꯨ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ ꯑꯩꯈꯣꯏ ꯂꯩꯅꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯤꯡꯊꯤꯅ ꯍꯤꯞꯂꯒ ꯂꯩꯔꯝꯈꯤ ꯄꯥꯕꯨꯡꯅ ꯏꯕꯦꯝꯃ ꯃꯥꯕꯨ ꯆꯠꯈ꯭ꯔꯕꯣ ꯂꯩꯅꯥꯅ ꯆꯠꯈ꯭ꯔꯦ ꯄꯥꯕꯨꯡꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯅꯥꯅ ꯄꯥꯕꯨꯡ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅ ꯇꯣꯡꯗꯨꯅ ꯂꯩꯔꯦ ꯀꯣꯛꯁꯦ ꯌꯥꯝ ꯂꯨꯝꯃꯦ ꯍꯌꯦꯡꯃꯛ ꯂꯥꯏꯁꯪ ꯁꯥꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯁꯤꯟꯅꯕ ꯈꯔ ꯇꯧꯕꯤꯌꯨ ꯄꯥꯕꯨꯡꯅ ꯍꯣꯏ ꯍꯣꯏ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯏꯕꯨꯙꯧꯒꯤ ꯏꯕꯦꯟꯗꯧꯒꯗꯣ ꯍꯌꯦꯡ ꯐꯥꯎꯇꯪꯗꯤ ꯉꯥꯏꯕꯤꯌꯨ ꯍꯥꯏꯖꯧꯀꯣ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯅꯈꯣꯏ ꯁꯥꯒꯩꯒꯤ ꯃꯤꯁꯤꯡꯅ ꯇꯧꯕꯤꯗꯕꯗꯒꯤꯅꯦ ꯅꯪꯕꯨ ꯀꯟꯕ ꯑꯣꯏꯅ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ ꯁꯤꯗꯒꯤꯗꯤ ꯏꯕꯨꯙꯧꯒꯤ ꯏꯕꯦꯟꯗꯧꯒꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯁꯥꯗꯣꯡꯂꯒꯗꯧꯕꯅꯤ ꯅꯪꯁꯨ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯃꯇꯣꯝ ꯂꯣꯝꯅ ꯇꯧꯒꯗꯕꯅꯤꯀꯣ ꯂꯩꯅꯥꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅꯁꯨ ꯑꯗꯨꯝꯅ ꯍꯥꯏꯕꯤꯌꯦ ꯂꯩꯅꯥꯅ ꯆꯥꯆꯥꯒ ꯀꯀꯥꯒꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯗꯣ ꯃꯃꯥ ꯕꯕꯥ ꯏꯕꯨꯙꯧꯒꯤ ꯏꯕꯦꯟꯗꯧꯒꯁꯦ ꯁꯦꯕꯥ ꯇꯧꯖꯒꯦꯀꯣ ꯑꯩꯕꯨ ꯅꯝꯁꯤꯟꯕꯤꯒꯅꯨꯀꯣ ꯀꯀꯥꯒ ꯆꯥꯆꯥꯒ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯑꯩꯈꯣꯏ ꯃꯥꯅ ꯃꯔꯛ ꯊꯠꯂꯒ ꯀꯩꯗꯧꯕꯒꯤ ꯅꯝꯁꯤꯟꯗꯣꯏꯅꯣ ꯏꯆꯥꯅꯅꯦ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯁꯦꯕꯥ ꯇꯧꯕꯗꯅꯦ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯗꯣꯏꯅꯤ ꯂꯩꯅꯥꯅ ꯃꯥꯆꯧꯕꯤꯁꯤ ꯌꯥꯝ ꯐꯩ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅꯁꯨ ꯑꯐꯕꯇ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏ ꯑꯗꯣ ꯃꯥꯆꯧꯕꯤ ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯌꯨꯔꯥ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯌꯨꯅꯦ ꯏꯕꯨꯙꯧꯒ ꯏꯕꯦꯟꯗꯧꯒꯁꯦ ꯃꯁꯛ ꯈꯨꯐꯖ ꯑꯃ ꯃꯕꯨꯛꯀꯁꯦ ꯌꯥꯝ ꯐꯖꯅꯤꯡꯉꯣ ꯄꯥꯕꯨꯡꯅ ꯐꯔꯦ ꯐꯔꯦ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯅꯤ ꯄꯣꯊꯥꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯇꯨꯝꯃꯨꯔꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ 8 ꯇꯥꯔꯝꯃꯦ ꯀꯀꯥꯅ ꯋꯥꯏꯍꯤꯡ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁꯪ ꯁꯥꯕ ꯂꯣꯏꯔꯕ ꯑꯃ ꯂꯩꯔꯨꯔꯦ ꯆꯥꯆꯥꯅ ꯂꯥꯏꯒꯤ ꯆꯪꯕ ꯄꯣꯠꯆꯪ ꯈꯨꯗꯤꯡ ꯂꯩꯔꯛꯏ ꯀꯥꯏꯅꯊꯪꯗꯗꯤ ꯄꯥꯕꯨꯡꯅ ꯇꯧꯔꯒ ꯂꯥꯏꯁꯪꯗ ꯏꯕꯨꯙꯧꯒ ꯏꯕꯦꯟꯗꯧꯒ ꯂꯦꯡꯁꯟꯍꯟꯈ꯭ꯔꯦ ꯍꯦꯛ ꯂꯦꯡꯁꯤꯟꯈꯤꯕꯒ ꯂꯩꯅꯥꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯃꯈꯩ ꯏꯕꯨꯙꯧꯒꯤ ꯏꯕꯦꯟꯗꯧꯒꯁꯦ ꯀꯣꯛꯇ ꯇꯣꯡꯂꯝꯕꯅꯦ ꯌꯥꯝꯅꯁꯨ ꯂꯨꯝꯃꯝꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯪꯗ ꯂꯦꯡꯁꯤꯟꯈ꯭ꯔꯕꯅꯤꯅ ꯈꯨꯌꯥꯡ ꯑꯃ ꯍꯦꯛ ꯌꯥꯡꯉꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯂꯩꯅꯥꯗꯣ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯁꯨ ꯆꯥꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡꯒꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯄꯥꯜꯂꯦ
ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡꯗꯒꯤ ꯀꯟꯈꯤ꯫ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯤꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯂꯤꯖꯔꯤꯕ ꯑꯩꯍꯥꯛꯁꯨ ꯀꯔꯤꯁꯨ ꯍꯩꯖꯕ ꯅꯠꯆꯗꯦ꯫ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯑꯔꯁ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯔꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠꯇꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯝꯅ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯑꯔꯁ ꯈꯨꯗꯤꯡꯃꯛꯇ ꯄꯤꯖꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈꯤꯕꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯧꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯦꯡꯅꯕꯤꯔꯤꯕ ꯍꯥꯟꯅꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫